ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯤꯅꯥꯛꯁꯤ ꯂꯥꯏꯁ꯭ꯔꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯐꯅꯗꯤ ꯂꯤꯔꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯃꯠꯇ ꯃꯥꯒꯤ ꯂꯥꯏꯕꯛꯇ ꯏꯁꯣꯔ ꯃꯥꯅ ꯇꯝꯂꯝꯗ꯭ꯔꯕ ꯑꯃꯒꯨꯝ ꯑꯃꯨꯇꯣꯝꯕꯤ ꯃꯥꯒꯤ ꯃꯐꯝꯗ ꯅꯨꯄꯥ ꯑꯃꯠꯇꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤꯕ ꯂꯩꯇ꯭ꯔꯤ꯫ ꯃꯔꯝꯗꯤ ꯑꯃꯨꯇꯣꯝꯕꯤ ꯑꯁꯤ ꯃꯁꯛ ꯌꯥꯝꯅ ꯊꯤꯕ ꯅꯨꯄꯤ ꯑꯃꯈꯛꯅꯤ꯫ ꯅꯨꯄꯥ ꯑꯌꯥꯝꯕ ꯃꯥꯒꯤ ꯃꯁꯛ ꯑꯁꯤꯕꯨ ꯎꯕꯗ ꯍꯦꯛꯇ ꯃꯃꯥꯏ ꯂꯩꯗꯨꯅ ꯍꯟꯅꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯆꯍꯤꯗꯨꯅꯒ ꯁꯨꯝ ꯂꯤꯁꯤꯜꯂꯛꯄꯁꯤꯗ ꯑꯃꯨꯇꯣꯝꯕꯤ ꯃꯥꯗꯤ ꯃꯌꯨꯝ ꯄꯥꯅꯤꯡ ꯅꯨꯄꯥꯗꯤ ꯐꯪꯗ ꯃꯁꯥꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯏꯁꯧꯗ ꯄꯪꯂꯥꯡꯗ ꯂꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯃꯨꯇꯣꯝꯕꯤ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯒꯤ ꯃꯌꯨꯝ ꯍꯜꯂꯛꯄꯅꯤ꯫ ꯊꯣꯡꯒꯥꯜ ꯆꯪꯂꯛꯄꯗꯒꯤ ꯍꯧꯔꯤ ꯃꯥꯅ ꯏꯁꯧ ꯂꯥꯡꯕ꯫ ꯑꯣꯏꯗ ꯆꯠꯂꯤ ꯑꯃꯨꯇꯣꯝꯕꯤ ꯅꯌꯨꯝ ꯄꯥꯟꯈꯤꯔꯣꯏꯗ꯭ꯔꯥ? ꯌꯦꯠꯇ ꯆꯠꯂꯤ ꯑꯃꯨꯇꯣꯝꯕꯤ ꯅꯌꯨꯝ ꯄꯥꯟꯈꯤꯔꯣꯏꯗ꯭ꯔꯥ? ꯃꯣꯏꯅ ꯌꯨꯝ ꯄꯥꯟꯈꯤꯔꯣꯏꯗ꯭ꯔꯥꯅ ꯍꯪꯃꯟꯗꯅ ꯑꯩꯁꯦ ꯅꯨꯄꯥ ꯐꯪꯗ꯭ꯔꯕꯅꯤ꯫ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯗꯤ ꯅꯌꯨꯝ ꯄꯥꯟꯈꯤꯔꯣꯏꯗ꯭ꯔꯥꯅ ꯑꯗꯨꯝ ꯍꯪꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯨꯄꯥ ꯑꯃꯇ ꯑꯣꯏꯁꯨ ꯑꯃꯨꯇꯣꯝꯕꯤ ꯅꯪꯒ ꯈꯪꯅꯧ ꯍꯥꯏꯗꯅ ꯄꯤꯁꯤꯟꯕꯤꯔꯧꯗꯅ ꯑꯗꯨꯝꯅ ꯇꯧꯔꯗꯤ ꯑꯩ ꯊꯃꯣꯏꯁꯦ ꯄꯦꯟꯒꯦꯕ꯫ ꯑꯗꯨꯁꯨ ꯅꯠꯇꯕ ꯅꯌꯨꯝ ꯄꯥꯟꯈꯤꯔꯣꯏꯗ꯭ꯔꯥ ꯁꯤꯅꯕꯨ ꯍꯣꯏꯁꯨ ꯌꯨꯝꯗꯣ ꯄꯥꯅꯤꯡꯉꯤ꯫ ꯌꯨꯝ ꯄꯥꯅꯤꯡꯗꯕꯒ ꯃꯥꯟꯕ꯭ꯔꯣ ꯑꯩꯁꯤꯕꯣ? ꯅꯨꯄꯥꯗꯣ ꯐꯪꯗ ꯇꯧꯔꯤꯅꯤ꯫ ꯅꯨꯄꯥꯗꯣ ꯂꯩꯔꯗꯤ ꯅꯍꯥꯟꯅ ꯌꯨꯝ ꯄꯥꯜꯂꯒ ꯏꯆꯥ ꯏꯁꯨꯐꯥꯎ ꯌꯥꯎꯔꯤꯅꯤ꯫ ꯀꯩꯅꯣ ꯈꯪꯗꯦꯕ꯫ ꯃꯆꯥꯅ ꯏꯁꯧ ꯇꯧꯗꯨꯅ ꯆꯪꯂꯛꯄꯗꯨꯗ ꯆꯥꯎꯕꯤ ꯄꯤꯁꯨꯝ ꯁꯨꯛꯇꯨꯅ ꯍꯪꯂꯛꯏ꯫ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯦ? ꯁꯧ ꯇꯧꯗꯨꯅ ꯆꯪꯂꯛꯂꯤꯕꯗꯤ? ꯕꯦꯝꯃ ꯅꯪꯁꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯅꯅꯥꯇꯣꯟ ꯅꯆꯤꯟꯕꯥꯟꯗꯣ ꯑꯗꯨꯝ ꯍꯦꯛ ꯁꯝꯅꯔꯒ ꯂꯩꯗꯀꯣ꯫ ꯅꯣꯡꯃꯇ ꯍꯔꯥꯎ ꯂꯩꯕ ꯌꯥꯎꯗꯦ꯫ ꯏꯁꯧꯇ ꯇꯧꯔꯒ ꯂꯩꯕꯗꯨꯅꯅꯤ ꯅꯨꯄꯥ ꯐꯪꯗꯗꯨꯅꯅꯦ ꯈꯨꯃꯨ ꯊꯣꯛꯇꯨꯅ ꯂꯩꯔꯤꯗꯣ꯫ ꯈꯔꯒ ꯏ ꯀꯥꯔꯤꯉꯩꯗꯨꯗ ꯑꯗꯨꯝ ꯍꯦꯛ ꯍꯥꯏꯔꯛꯄꯗꯨꯗ ꯑꯃꯨꯇꯣꯝꯕꯤ ꯃꯃꯥꯗ ꯑꯣꯟꯁꯤꯟ ꯁꯧꯔꯥꯡꯅꯅ ꯈꯨꯝꯃꯤ꯫ ꯍꯩꯁꯦ ꯅꯨꯄꯥ ꯐꯪꯗ꯭ꯔꯦ ꯍꯥꯏꯔꯗꯤ ꯅꯣꯏ ꯃꯌꯥꯝ ꯆꯪꯂꯒ ꯑꯩꯒꯤ ꯅꯨꯄꯥ ꯄꯤꯔꯣꯗꯅ꯫ ꯑꯗꯨꯁꯨ ꯉꯝꯂꯣꯏꯅꯦ ꯅꯣꯏ꯫ ꯏꯁꯧꯅ ꯂꯩꯇꯦꯡ ꯑꯣꯏꯕꯤ ꯅꯪꯕꯨ ꯅꯨꯄꯥ ꯀꯅꯥꯅ ꯄꯥꯝꯕꯤꯗꯧꯔꯤꯒꯦ? ꯃꯥꯂꯦꯝꯁꯤ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯌꯥꯝꯁꯦ ꯅꯪꯒꯤꯗꯤ ꯏꯁꯣꯔꯅ ꯑꯃꯠꯇ ꯇꯝꯂꯝꯗ꯭ꯔꯦ꯫ ꯑꯗꯨꯅꯅꯤ ꯅꯪꯅ ꯍꯧꯖꯤꯛꯐꯥꯎ ꯈꯨꯃꯨ ꯊꯣꯛꯇꯅ ꯂꯩꯔꯤꯕꯗꯣ꯫ ꯈꯨꯃꯨ ꯊꯣꯛꯄꯤ ꯅꯪꯗꯤꯅꯦ ꯅꯪꯒꯤ ꯅꯨꯄꯥ ꯄꯤꯕꯒ ꯉꯝꯖꯔꯣꯏ ꯑꯩꯈꯣꯏ꯫ ꯑꯩꯒꯤ ꯅꯨꯄꯥ ꯄꯤꯕ ꯉꯝꯃꯣꯏꯗꯧꯕ ꯑꯣꯏꯔꯗꯤ ꯑꯩꯉꯣꯟꯗ ꯋꯥꯇ ꯉꯥꯡꯕꯤꯔꯛꯀꯅꯨ꯫ ꯈꯨꯃꯨ ꯊꯣꯛꯑꯦꯁꯨꯅꯦ ꯍꯥꯏꯕꯤꯔꯛꯀꯅꯨ꯫ ꯑꯃꯠꯇ ꯑꯣꯏꯔꯁꯨ ꯍꯥꯏꯕꯤꯔꯛꯀꯅꯨ꯫ ꯑꯩ ꯊꯣꯛꯄ ꯅꯨꯄꯥ ꯐꯪꯗꯕꯒꯤ ꯑꯋꯥꯃꯩꯁꯥꯛꯁꯦ ꯈꯥꯡꯂꯒ ꯏꯁꯧ ꯂꯥꯡꯗꯨꯅ ꯑꯗꯨꯝ ꯂꯩꯖꯔꯒꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯑꯃꯨꯇꯣꯝꯕꯤꯒꯤ ꯃꯧꯄꯥ ꯊꯣꯝꯕꯒꯤ ꯅꯨꯄꯤ ꯃꯦꯂꯩ ꯃꯥꯁꯨ ꯃꯄꯥꯝ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯇꯍꯥ ꯃꯅꯝ ꯑꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯍꯔꯥꯎꯅ ꯄꯥꯎ ꯇꯝꯃꯤ꯫ ꯏꯅꯝꯃ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯄꯨꯔꯛꯏ꯫ ꯀꯔꯤ ꯄꯥꯎꯅꯣ ꯅꯪꯅ ꯑꯃꯨꯛ ꯄꯨꯔꯛꯏꯁꯤꯅ? ꯑꯩꯁꯤ ꯁꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯄꯥꯎꯗꯣ ꯑꯩꯅ ꯃꯁꯤꯡ ꯀꯥꯡꯒꯗ ꯑꯣꯏꯔꯕꯗꯤ ꯇꯝꯃꯛꯀꯅꯨ꯫ ꯃꯁꯤꯡꯒ ꯀꯥꯡꯒꯗꯕ ꯄꯥꯎ ꯅꯠꯇꯦ ꯏꯅꯝꯃ ꯑꯩꯅ ꯄꯨꯔꯛꯏꯁꯤ꯫ ꯏꯅꯝꯃꯒꯤ ꯈꯣꯡꯎ ꯑꯁꯥꯡꯕꯗꯣ ꯀꯛꯊꯠꯄ ꯉꯝꯒꯗꯕ ꯄꯥꯎꯅꯦꯕ ꯑꯩꯅ ꯄꯨꯔꯛꯏꯁꯤ꯫ ꯑꯃꯨꯇꯣꯝꯕꯤ ꯏꯁꯥꯎ ꯁꯥꯎꯅ ꯂꯩꯔꯝꯕꯗꯒꯤ ꯈꯪꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯦꯂꯩꯗ ꯍꯪꯂꯛꯏ꯫ ꯀꯔꯤ ꯄꯥꯎꯅꯣ ꯃꯦꯂꯩ? ꯀꯣꯛ ꯇꯝꯃꯨ ꯀꯩꯗꯧꯒꯦ? ꯆꯥꯎꯕꯤꯅ ꯍꯥꯏ ꯃꯧꯋꯥ ꯅꯪꯅ ꯈꯨꯃꯨ ꯀꯛꯊꯠꯄ ꯈꯣꯠꯄ ꯀꯒꯥꯏꯗꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯅꯠꯇꯦ ꯅꯅꯝꯃꯁꯤꯅ ꯂꯤꯃꯟꯕꯁꯤꯗ ꯈꯨꯅꯨꯒꯤ ꯃꯍꯨꯠꯇ ꯃꯥ ꯑꯣꯏꯅ ꯈꯨꯅꯨ ꯁꯥꯗꯅ ꯀꯥꯎꯊꯠꯅꯍꯜꯂꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥꯅꯦ? ꯅꯠꯇꯦ ꯁꯤꯌꯣꯅ ꯀꯌꯥ ꯊꯥꯅꯗꯣꯏꯅꯣ? ꯑꯃꯨꯇꯣꯝꯕꯤ ꯃꯃꯥꯗ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯂꯒ ꯁꯥꯎꯔꯞꯅ ꯉꯁꯤꯅꯦ ꯑꯩꯅ ꯁꯥꯎꯔꯛꯇꯅ ꯆꯥꯏꯅꯤꯀꯣ ꯏꯃꯥꯒ ꯂꯣꯏꯅ꯫ ꯑꯁ ꯑꯗꯨꯒꯨꯝꯕ ꯑꯝꯇ ꯅꯠꯇꯦꯕ ꯏꯃꯥ꯫ ꯁꯨꯝꯗꯧꯕꯅꯤ ꯑꯩꯅ ꯉꯁꯥꯏ ꯏꯄꯥꯝ ꯆꯠꯄꯗ ꯑꯩꯈꯣꯏ ꯈꯨꯔꯥꯇꯣꯟ ꯅꯨꯄꯤ ꯁꯤꯈ꯭ꯔꯕ ꯄꯔꯈ꯭ꯔꯥ ꯑꯃ ꯂꯩꯕꯗꯨꯅ ꯑꯩꯈꯣꯏ ꯏꯅꯝꯃꯁꯦ ꯄꯥꯝꯃꯤ ꯑꯃꯨꯛꯇ ꯃꯥꯒꯤꯗꯃꯛ ꯍꯥꯏꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯈꯣই ꯏꯃꯥꯗ ꯍꯥꯏꯔꯛ ꯃꯥꯜꯂꯦ꯫ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯉꯁꯥꯏ ꯇꯝꯂꯛꯄ ꯌꯥꯅꯕ ꯈꯔ ꯑꯩꯅ ꯁꯤꯟꯕꯤꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗ ꯑꯩꯅꯁꯨ ꯑꯩꯈꯣꯏ ꯏꯅꯝꯃꯁꯨ ꯃꯌꯨꯝ ꯄꯥꯅꯤꯡ ꯅꯨꯄꯥ ꯐꯪꯗ ꯂꯩꯔꯤꯕꯅꯤꯅ ꯄꯥꯎꯁꯤ ꯇꯝꯕꯗ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ ꯍꯥꯏꯗꯅ ꯈꯨꯝꯂꯝꯕꯅꯤ꯫ ꯅꯠꯇꯦ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯦ ꯏꯅꯝꯃ ꯅꯪ ꯍꯔꯥꯎꯕ ꯐꯥꯎꯗꯕ꯭ꯔꯕ? ꯑꯃꯨꯇꯣꯝꯕꯤ ꯁꯥꯎꯅ ꯍꯦꯡꯉꯥꯡ ꯅꯪꯒꯤꯗꯣ ꯑꯩ ꯎꯁꯤꯠꯇ꯭ꯔꯤꯔꯥ? ꯅꯌꯥꯗꯣ ꯁꯠꯂꯨ ꯍꯥꯏꯕ꯭ꯔꯥ ꯅꯪ? ꯍꯥ ꯁꯠꯂꯨꯔꯕ ꯅꯌꯥꯗꯣ? ꯀꯩꯅꯣ ꯏꯅꯝꯃ ꯑꯗꯨꯛ ꯁꯥꯎꯔꯤꯗꯨꯕꯣ? ꯍꯔꯥꯎꯒꯤꯗꯤ ꯂꯩꯇꯗꯅ꯫ ꯍꯔꯥꯎꯔꯦ ꯑꯩ ꯌꯥꯝ ꯍꯔꯥꯎꯔꯦ꯫ ꯍꯅꯨꯕ ꯁꯤꯔꯨꯝ ꯅꯔꯨꯝ ꯇꯧꯕ ꯑꯃꯒꯤ ꯅꯨꯄꯤ ꯑꯣꯏꯗꯧꯔꯕꯅꯤꯅ ꯑꯩ ꯌꯥꯝ ꯍꯔꯥꯎꯔꯦ꯫ ꯑꯩꯒꯤ ꯍꯔꯥꯎ ꯇꯌꯥꯝꯕꯁꯦ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯄꯨꯔꯛꯄ ꯃꯤ ꯉꯁꯤ ꯑꯩꯅꯅꯦ ꯄꯨꯂꯥꯡꯈꯣꯛꯅ ꯐꯥꯎꯔꯦꯡ ꯂꯦꯡꯕ ꯇꯥꯔꯦ꯫ ꯃꯦꯂꯩ ꯏꯄꯥ ꯄꯥꯈꯠꯅ ꯏꯅꯝꯃ ꯑꯃꯨꯛꯇ ꯁꯥꯎꯈꯤꯅꯨ ꯀꯩꯗꯧꯒꯦ? ꯑꯩꯅ ꯍꯥꯏꯁꯦ ꯏꯅꯝꯃꯅ ꯌꯨꯝ ꯄꯥꯟ ꯈꯪꯗ ꯂꯩꯔꯤꯕꯗꯣ ꯌꯨꯝ ꯄꯥꯟ ꯈꯪꯗꯕ ꯍꯥꯏꯕꯅꯤ꯫ ꯍꯅꯨꯕ ꯑꯃꯒꯤ ꯑꯇꯣꯝꯕꯤ ꯑꯣꯏꯌꯨ ꯍꯥꯏꯔꯒ ꯑꯩꯅ ꯃꯁꯤꯗ ꯁꯥꯎꯗꯗꯅ ꯖꯒꯣꯏꯒ ꯁꯥꯔꯒ ꯍꯔꯥꯎ ꯍꯥꯏꯕ꯭ꯔꯣ? ꯅꯪꯅ ꯁꯥꯎꯈꯤꯅꯨ ꯀꯩꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯆꯥꯎꯕꯤꯅ ꯍꯅꯨꯕ ꯑꯣꯏꯔꯁꯨ ꯀꯩꯗꯧꯋꯦꯒꯤꯅꯤ ꯏꯆꯥꯁꯤꯗꯤ ꯅꯌꯨꯝꯕꯨ ꯄꯥꯟ ꯈꯪꯂꯕꯗꯤ ꯌꯥꯔꯦ ꯀꯔꯤꯅꯣꯅꯦ? ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯤꯗ ꯂꯩ꯫ ꯃꯦꯂꯩꯅ ꯑꯗꯨꯅꯤ ꯏꯃꯥ
ꯑꯩꯈꯣꯏ ꯈꯨꯔꯥꯇꯣꯟꯗꯣ ꯍꯅꯨꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯁꯦꯜ ꯊꯨꯝ ꯃꯔꯟ ꯃꯊꯨꯝ ꯀꯥꯏꯗꯤ ꯌꯥꯝꯅ ꯂꯩꯈ꯭ꯔꯕꯖꯥꯠꯅꯤ ꯃꯆꯥ ꯍꯥꯏꯔ ꯅꯨꯄꯥ ꯑꯃꯈꯛꯇꯅꯤ ꯌꯨꯝꯗꯨꯗ ꯑꯩꯈꯣꯏ ꯏꯅꯝꯃꯅ ꯂꯩꯔꯨꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯏꯖꯥꯠꯅꯤꯗ ꯑꯃꯨꯇꯣꯝꯕꯤ ꯃꯁꯤꯡ ꯀꯥꯡꯅ ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯈꯨꯃꯨ ꯊꯣꯛꯄꯤ ꯑꯣꯏꯔꯁꯨ ꯍꯅꯨꯕ ꯁꯤꯔꯨꯝ ꯅꯔꯨꯝ ꯇꯧꯕꯗꯗꯤ ꯂꯩꯔꯣꯏ ꯈꯪꯉꯕ ꯑꯉꯥꯡꯅꯤꯅ ꯍꯩꯄꯥ ꯏꯁꯥ ꯏꯁꯥꯗꯅ ꯈꯨꯁꯤꯞꯁꯤꯡ ꯌꯥꯟꯁꯤꯟꯕꯨ ꯆꯤꯡꯊꯥꯏꯐꯝ ꯀꯥꯏꯔꯤꯁꯦ ꯑꯁꯤ ꯍꯥꯏꯔꯝ ꯑꯃꯨꯇꯣꯝꯕꯤ ꯏꯁꯥꯎ ꯁꯥꯎꯅ ꯆꯪꯈꯤ ꯃꯦꯂꯩ ꯃꯅꯦꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯅꯣ ꯑꯩꯈꯣꯏ ꯏꯃꯥꯅꯗꯤ ꯌꯥꯅꯕ ꯈꯔ ꯁꯤꯟꯕꯤꯔꯣꯅ ꯑꯩꯉꯣꯟꯗ ꯀꯟꯅ ꯍꯥꯏꯔꯛꯏ ꯑꯇꯩ ꯂꯥꯏꯔꯤ ꯅꯣꯏ ꯈꯨꯔꯥꯇꯣꯟꯗꯨꯕꯨ ꯃꯥꯒꯤ ꯆꯍꯤꯕꯨ ꯀꯌꯥ ꯁꯨꯔꯒꯦ ꯆꯥꯎꯔꯥꯛꯅ 60ꯃꯨꯛꯇꯤ ꯁꯨꯔꯝꯗꯧ ꯃꯥꯜꯂꯤ ꯆꯥꯎꯕꯤ ꯅꯣꯛꯐꯦꯠ ꯃꯆꯤꯟꯗ ꯁꯣꯜꯂꯤ 60 ꯍꯥꯏꯕ ꯑꯩꯒ ꯏꯍꯟꯕꯨ ꯍꯟꯅꯕ ꯅꯠꯇꯦꯅꯦ ꯑꯗꯨꯗꯤ ꯀꯩꯅꯣ ꯏꯃꯥ ꯅꯣꯛꯐꯦꯠ ꯅꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯕꯣ ꯁꯨꯝ ꯈꯜꯂꯤꯅꯤ ꯏꯆꯥ ꯅꯨꯄꯤꯅ ꯄꯥꯝꯗ꯭ꯔꯒꯅ ꯑꯩꯁꯨ ꯅꯀꯨ ꯂꯩꯇ꯭ꯔꯦ ꯑꯗ ꯑꯩ ꯑꯣꯏꯅ ꯂꯩꯕꯛ ꯌꯦꯡꯍꯧꯔꯁꯤꯔꯥ ꯍꯥꯏꯗꯅ ꯃꯦꯂꯩ ꯃꯅꯦꯝꯗ ꯁꯨꯛꯇꯨꯝꯅ ꯌꯦꯡꯂꯒ ꯍꯅꯨꯕꯤ ꯀꯨꯔꯨ ꯁꯧꯔꯕꯤ ꯅꯪꯅ ꯅꯌꯨꯝ ꯀꯁꯨꯡ ꯄꯥꯅꯤꯡꯉꯤꯕ ꯍꯦꯔꯥ ꯑꯩꯕꯨ ꯀꯌꯥꯝ ꯍꯅꯨꯔꯗꯅ ꯍꯅꯨꯕꯩ ꯋꯥꯗꯤ ꯅꯣꯏ ꯈꯨꯔꯥꯇꯣꯟꯁꯨ ꯉꯁꯤ ꯍꯌꯦꯡ ꯇꯝꯕꯕꯨ ꯉꯝꯂꯝꯂꯔꯣꯏꯗ ꯑꯗꯣ ꯅꯣꯏ ꯈꯨꯔꯥꯇꯣꯟꯗꯣ ꯁꯦꯜ ꯊꯨꯝꯒꯗꯤ ꯑꯗꯨꯝ ꯄꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯌꯦꯡ ꯑꯩꯅ ꯂꯩꯕ ꯀꯥꯟꯗ ꯑꯗꯨꯝꯗꯤ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥꯏꯕ ꯀꯌꯥꯒ ꯈꯜꯂꯤꯕ ꯍꯅꯨꯕꯤꯗꯣ ꯃꯃꯧ ꯐꯪꯅ ꯀꯥꯟꯁꯤꯗ ꯉꯥꯡꯂꯤ ꯋꯥ ꯃꯌꯥꯝꯁꯤ ꯌꯦꯡꯉꯣꯕ ꯇꯥꯕ ꯌꯥꯔꯤꯕ꯭ꯔꯥ ꯁꯤꯕꯨ ꯆꯥꯎꯕꯤ ꯃꯥꯒꯤ ꯊꯣꯛꯄ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯤ ꯃꯁꯛꯁꯨ ꯑꯗꯨꯝ ꯌꯥꯕꯅꯤ ꯅꯣꯏ ꯈꯨꯔꯥꯇꯣꯟꯗꯣ ꯀꯥꯟꯅꯗꯦ ꯍꯟꯗꯛꯇꯤ ꯃꯇꯥꯡ ꯆꯥꯔꯦ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗꯅꯦ ꯑꯅꯧꯕꯤ ꯐꯝꯊꯣꯟ ꯑꯃꯨꯛ ꯀꯥꯍꯧꯔꯒꯦ ꯀꯨꯏꯔꯦ ꯏꯋꯥ ꯁꯤꯈ꯭ꯔꯕꯅꯤꯗꯅ ꯑꯩꯅ ꯑꯃꯛꯄ ꯃꯆꯨ ꯊꯣꯛꯇꯕ ꯐꯤ ꯐꯅꯦꯛ ꯁꯦꯠ ꯆꯥꯔꯛꯏꯁꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯍꯪꯒꯥꯝ ꯃꯄꯥꯟ ꯃꯆꯨꯒꯤ ꯐꯤ ꯐꯅꯦꯛꯀꯥꯗꯣ ꯁꯦꯠꯄ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯅ ꯂꯥꯏꯕꯛ ꯌꯦꯡꯍꯧꯔꯒꯦ ꯆꯠꯊꯣꯛꯈꯣ ꯏꯃꯥ ꯐꯥꯒꯤꯗꯒꯤ ꯁꯨꯝ ꯍꯦꯟꯖꯤꯜꯂꯤ ꯌꯦꯡꯅꯤꯡꯗꯤꯀꯣ ꯌꯥꯝꯅ ꯅꯁꯛꯇꯨꯒ ꯅꯃꯥꯏꯅꯅꯤ ꯏꯈꯨꯏꯔꯗꯅ ꯅꯨꯄꯥꯒꯁꯨ ꯄꯥꯝꯃꯤ ꯅꯆꯥ ꯅꯨꯄꯥ ꯇꯥꯔꯗꯤ ꯍꯥꯠꯄꯤꯈꯤꯁꯅꯤ ꯃꯥꯏ ꯈꯨꯏꯔꯗꯤ ꯑꯩꯁꯦ ꯅꯨꯄꯥ ꯀꯣꯏꯕ ꯌꯥꯗꯕ꯭ꯔꯣ ꯅꯠꯇꯦ ꯌꯨꯝ ꯑꯃꯨꯛ ꯄꯥꯟꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯃꯤ ꯑꯇꯩ ꯃꯥꯏ ꯈꯨꯏꯕ ꯃꯌꯥꯝ ꯑꯃꯁꯨ ꯅꯧꯅ ꯌꯨꯝꯕꯥꯟꯗꯅ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯀꯩꯅꯣ ꯃꯦꯂꯩ ꯃꯅꯦꯝꯒꯤ ꯋꯥꯗꯨ ꯇꯁꯦꯡꯅ ꯇꯥꯅꯤꯡꯂꯛꯇ꯭ꯔꯦ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯁꯧ ꯇꯧꯅ ꯍꯅꯨꯕꯤ ꯑꯈꯠꯄꯤ ꯅꯪ ꯅꯇꯣꯝꯗ ꯑꯗꯨꯝ ꯉꯥꯡꯗꯅ ꯂꯩꯍꯧꯔꯣꯀꯣ ꯅꯪ ꯀꯔꯤ ꯑꯍꯜꯅꯣ ꯈꯪꯗꯦꯕ ꯑꯁꯨꯛ ꯏꯔꯥꯡ ꯀꯟꯕ ꯍꯅꯨꯕꯤꯁꯤꯕꯨ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯦꯂꯩ ꯏꯃꯨꯡ ꯆꯪꯈꯤ ꯆꯥꯎꯕꯤꯅ ꯍꯥꯏ ꯀꯩꯅꯣ ꯑꯩꯁꯨ ꯃꯤꯅꯤ ꯄꯨꯡꯕꯥ ꯍꯥꯡꯕꯒꯥꯁꯦ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦꯅꯦ ꯅꯣꯏꯒꯤꯗꯤ ꯍꯥꯏꯅ ꯅꯥꯃ ꯍꯥꯡꯗꯕꯅꯤꯅ ꯅꯥꯃ ꯍꯥꯡꯕꯒꯤ ꯑꯋꯥꯕꯒꯥꯁꯦ ꯈꯪꯂꯝꯂꯣꯏꯅꯦ ꯀꯔꯤ ꯊꯣꯛꯏꯅ ꯉꯥꯡꯖ ꯁꯥꯔꯤꯅꯣ ꯁꯛꯇꯥ ꯑꯃꯨꯛꯅ ꯉꯥꯁꯦꯞ ꯃꯥꯜꯂꯗꯅ ꯁꯣꯝꯗꯅ ꯁꯥꯈꯤꯒꯤ ꯌꯨꯝꯗꯅꯤ ꯀꯨꯂꯩꯃ ꯆꯥꯛ ꯑꯗꯨ ꯊꯣꯡꯅ ꯉꯥꯡꯕꯁꯨ ꯂꯦꯞꯇꯦ ꯉꯁꯤꯗꯤ ꯈꯪꯒꯅꯤ ꯑꯩꯉꯣꯟꯗ ꯆꯥꯛ ꯌꯥꯝꯅ ꯊꯣꯡꯍꯟꯅꯤꯡꯕꯒꯤ ꯆꯥꯛꯇ ꯍꯨ ꯍꯥꯞꯂꯒ ꯄꯤꯖꯒꯦꯕ ꯍꯅꯨꯕꯤ ꯀꯨꯝ ꯄꯨꯕꯤ ꯁꯤꯔꯨꯝ ꯅꯥꯔꯨꯝ ꯇꯧꯕꯤ ꯁꯤꯒꯤꯗꯤ ꯇꯧꯔꯒ ꯁꯤꯌꯨ ꯌꯥꯗꯕꯤ ꯍꯅꯨꯕꯤꯁꯤꯁꯨ ꯍꯨ ꯍꯥꯞꯄ ꯆꯥꯛꯇꯣ ꯆꯥꯔꯕꯗꯤ ꯃꯀꯥ ꯂꯥꯝꯅ ꯏꯋꯥ ꯋꯥꯗꯅ ꯁꯤꯖꯕ ꯌꯥꯔꯦꯗꯅ ꯁꯥꯈꯤꯒꯤ ꯃꯆꯥꯅꯨꯄꯥ ꯉꯥꯛꯇ ꯑꯅꯤꯅꯤ ꯑꯍꯜ ꯑꯗꯨꯅ ꯏꯕꯣꯆꯧ ꯑꯇꯣꯝꯕꯁꯤꯅ ꯊꯣꯝꯕ ꯍꯥꯏꯅ ꯀꯧꯏ ꯊꯣꯝꯕ ꯑꯁꯤ ꯈꯔ ꯄꯪꯕ ꯅꯨꯄꯥ ꯑꯃꯅꯤ ꯃꯍꯥꯛꯅ ꯄꯪꯕꯒ ꯏꯕꯣꯆꯧꯒꯤ ꯅꯨꯄꯤ ꯀꯨꯂꯩꯃꯅ ꯐꯠꯇꯕꯒ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯣꯝꯕꯕꯨ ꯊꯕꯛ ꯈꯨꯗꯤꯡꯗ ꯁꯤꯖꯤꯟꯅꯕꯤ ꯁꯣꯏꯔꯒꯅ ꯍꯦꯛꯇ ꯉꯥꯡꯁꯛꯄ ꯇꯧꯏ ꯆꯥꯛꯐꯥꯎ ꯄꯤꯖꯗꯕ ꯌꯥꯎꯏ ꯄꯨꯝꯅꯃꯛ ꯈꯪꯗꯕꯁꯨ ꯃꯃꯥꯏꯕꯦꯝꯃ ꯁꯥꯈꯤ ꯃꯥꯁꯨ ꯃꯁꯥꯗꯨ ꯁꯣꯟꯕꯅ ꯃꯃꯧ ꯅꯨꯄꯤꯗ ꯋꯥ ꯍꯥꯏꯕ ꯉꯝꯗꯦ ꯏꯕꯣꯆꯧ ꯃꯥꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯧꯔꯤꯕꯗꯨꯗ ꯋꯥ ꯍꯥꯏꯕ ꯉꯝꯂꯝꯗꯦ ꯀꯨꯂꯩꯃ ꯏꯟꯁꯥꯡ ꯃꯍꯤ ꯍꯥꯞꯅꯕ ꯀꯣꯟ ꯑꯃꯅ ꯄꯨꯟꯗꯒꯤ ꯏꯁꯤꯡ ꯀꯟꯒꯦ ꯇꯧꯏ ꯃꯁꯤꯗ ꯏꯁꯤꯡ ꯈꯖꯤꯛꯇꯃꯛ ꯌꯥꯎꯔꯝꯕꯗꯨꯗ ꯑꯃꯨꯛ ꯁꯥꯎꯅ ꯍꯥꯏ ꯇꯧꯔꯗꯧꯅꯦꯕ ꯑꯩꯅꯕꯨ ꯆꯥꯛ ꯍꯦꯛ ꯊꯣꯡꯉꯕ ꯁꯨꯃꯥꯏꯅ ꯇꯧꯔꯗꯧꯅꯤ ꯃꯗꯨꯒꯤ ꯊꯣꯝꯕ ꯍꯥꯏꯕ ꯁꯟ ꯃꯥꯟꯕꯗꯨꯅ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤꯕ ꯖꯥꯠꯂ ꯅꯠꯇꯦ ꯃꯗꯨꯕꯨ ꯉꯥ ꯑꯌꯥꯏꯕꯗꯒ ꯅꯟꯈ꯭ꯔꯕ ꯖꯥꯠꯂ ꯍꯥꯏꯕꯅꯤꯗ ꯄꯥꯈꯣꯟ ꯈꯖꯤꯛ ꯆꯠꯄꯗ ꯄꯨꯡ 7 ꯑꯃꯃꯝ ꯆꯪꯕꯁꯤꯕꯨ ꯀꯔꯤꯅꯣ ꯏꯁꯤꯡꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯏꯟꯁꯥꯡ ꯃꯍꯤꯁꯤꯅ ꯀꯗꯥꯏꯗꯒꯤ ꯍꯥꯞꯇꯣꯏꯅꯣꯕ ꯍꯧꯖꯤꯛ ꯃꯁꯤꯗꯤꯅꯦ ꯈꯣꯡꯉꯥꯝꯕꯨꯟꯒꯤ ꯊꯝꯂꯤꯕ ꯏꯁꯤꯡꯗꯨꯅ ꯍꯦꯛ ꯍꯥꯞꯄ ꯑꯗꯨꯅ ꯐꯒꯗꯧꯅꯤ ꯏꯟꯁꯥꯡꯁꯤꯁꯨ ꯁꯨꯝ ꯀꯥꯁꯤꯜꯂꯤ ꯑꯩ ꯍꯥꯞꯂꯒꯦꯗꯤ ꯍꯦꯛꯇ ꯀꯨꯂꯩꯃ ꯈꯣꯡꯉꯥꯝꯕꯨꯟ ꯏꯁꯤꯡ ꯑꯅꯩꯕꯗꯨꯅ ꯏꯟꯁꯥꯡ ꯃꯍꯤꯗꯣ ꯍꯥꯞꯂꯝꯃꯤ ꯐꯔꯦꯅꯤ ꯁꯤ ꯑꯣꯏꯔꯗꯤ ꯅꯣꯏ ꯅꯃꯥꯅ ꯆꯥꯛ ꯏꯟꯁꯥꯡꯁꯤ ꯍꯥꯎꯅ ꯆꯥꯎ ꯑꯩꯈꯣꯏ ꯑꯇꯩ ꯏꯅꯥꯎꯗꯤ ꯀꯗꯥꯏꯗ ꯆꯠꯂꯒ ꯆꯥꯖꯔꯨꯔꯒꯦ ꯇꯥꯟꯖꯥꯗꯨꯗ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯌꯥꯏꯕ ꯂꯩꯔꯨꯕ ꯊꯣꯝꯕꯗꯨ ꯍꯜꯂꯛꯂꯝꯃꯤ ꯏꯇꯩꯃ ꯁꯤ ꯉꯥ ꯌꯥꯏꯕ ꯍꯥꯏꯕꯗꯨꯅꯤ ꯀꯨꯂꯩꯃ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯂꯒ ꯅꯪ ꯍꯜꯂꯛꯏꯅꯦ ꯑꯩꯗꯤ ꯉꯥꯅꯒ ꯅꯜꯂꯒ ꯁꯤꯈ꯭ꯔꯕ ꯍꯥꯏꯗꯅ ꯈꯜꯂꯨꯔꯦ ꯀꯩꯊꯦꯜ ꯆꯠꯄꯒꯤ ꯂꯝꯕꯤꯗꯣ ꯉꯥꯏꯍꯥꯛ ꯀꯥꯎꯗꯨꯅ ꯂꯩꯔꯨ ꯏꯇꯩꯃ ꯑꯗꯨꯒꯤꯅꯤ ꯑꯗꯨꯗꯅꯦ ꯑꯩ ꯅꯪꯁꯦ ꯁꯟꯅꯤ ꯍꯥꯏꯔꯤꯕꯗꯣ ꯊꯣꯝꯕ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ ꯃꯤ ꯀꯧꯕꯗꯨꯕꯨ ꯑꯩꯅꯔꯣ ꯍꯩ ꯃꯨꯔꯨꯝ ꯁꯣꯟꯗ ꯂꯩꯔꯅꯨ ꯅꯃꯥ ꯁꯤꯔꯨꯝ ꯅꯔꯨꯝ ꯇꯧꯕꯤꯗꯣ ꯆꯥꯛꯈꯨꯝꯁꯤꯗ ꯊꯥꯡꯗꯨꯅ ꯄꯨꯁꯤꯜꯂꯛꯎ ꯆꯥꯛ ꯆꯥꯅꯕ ꯏꯃꯥꯒꯤꯗꯤ
ꯀꯥꯗ ꯑꯗꯨꯝ ꯄꯨꯁꯤꯜꯂꯒ ꯄꯤꯖꯗꯥꯏꯅꯤ ꯏꯇꯩꯃ ꯅꯍꯥꯟꯈꯩꯗꯤ ꯑꯣ ꯉꯝꯗ꯭ꯔꯦ ꯀꯥꯗꯒ ꯄꯨꯁꯤꯟꯕ ꯄ꯭ꯔꯞ ꯑꯗꯨꯝ ꯆꯠꯂꯨ ꯁ꯭ꯋꯥꯏꯗꯤ ꯏꯄꯨ ꯁꯥꯗꯅꯅꯦ ꯉꯥꯡꯅ ꯂꯩꯔꯅꯨ ꯑꯩꯈꯣꯏ ꯊꯕꯛ ꯆꯠꯇꯣꯏꯅꯤ ꯊꯣꯝꯕ ꯏꯄꯪ ꯍꯦꯛ ꯄꯪꯅ ꯃꯥꯁꯨ ꯈꯨꯝꯃꯤ ꯅꯄꯥꯝꯗ ꯑꯩꯈꯣꯏ ꯇꯥꯆꯧ ꯄꯨꯔꯒ ꯆꯠꯇꯣꯏ ꯑꯣꯏꯔꯝꯅꯤꯅꯦ ꯀꯌꯥ ꯍꯩꯄꯥ ꯁꯥꯗꯅ ꯉꯥꯡꯂꯤꯕꯅꯤ ꯌꯦꯡꯉꯨꯅꯦ ꯄꯨꯗꯧꯔꯤꯌꯦ ꯅꯪꯒꯤ ꯅꯊꯧ ꯂꯩꯕ꯭ꯔꯣ ꯑꯩꯒꯤ ꯏꯋꯥꯁꯦ ꯑꯩꯅ ꯏꯄꯥꯝꯗ ꯄꯨꯗꯧꯔꯤ ꯁꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯁꯥꯎꯋꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯊꯣꯝꯕ ꯃꯇꯩꯃꯅ ꯁꯞꯇ꯭ꯔ ꯇꯧꯔꯛꯄꯗꯨꯗ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯇꯥꯟꯖꯥꯗꯨꯗ ꯏꯕꯣꯆꯧ ꯆꯪꯉꯛꯇꯨꯅ ꯆꯥꯛ ꯂꯣꯏꯔꯕ ꯅꯨꯄꯤ ꯆꯥꯛ ꯂꯥꯝꯃꯦꯍꯦ ꯀꯔꯤꯒꯤ ꯆꯥꯛ ꯅꯥꯐꯤ ꯅꯔꯣꯟꯗꯨꯗꯨꯝꯅꯦ ꯄ꯭ꯔꯞ ꯂꯣꯏꯁꯤꯜꯂꯨꯁꯣ ꯏꯕꯥꯅꯤ ꯍꯧꯖꯤꯛ ꯏꯄꯥꯝꯗ ꯆꯠꯇꯧꯔꯤꯕꯅꯤ ꯆꯥꯛ ꯆꯥꯔꯒ ꯆꯠꯂꯁꯨ ꯌꯥꯏ ꯀꯩꯗꯧꯔꯒꯦ ꯅꯪ ꯁꯤꯗꯤ ꯆꯥꯛꯇꯨ ꯑꯗꯨꯝ ꯊꯤꯔꯣ ꯂꯣꯏꯔꯗꯤ ꯆꯥꯛ ꯂꯥꯝꯃꯦꯕ ꯆꯥꯔꯒꯦ ꯅꯨꯄꯥ ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯇꯥꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ ꯀꯅꯥꯗꯅꯣ ꯑꯩꯅ ꯅꯥꯐꯤ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯔꯤꯕꯁꯦ ꯑꯩꯒꯤ ꯁꯤꯊꯗ ꯅꯪ ꯆꯒꯠ ꯌꯥꯝ ꯈꯨꯝꯅꯤꯡꯕ꯭ꯔꯕ ꯊꯣꯝꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯈꯪꯂꯧ ꯂꯧꯔꯛꯏ ꯍꯩ ꯁꯟ ꯃꯥꯟꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅꯗꯨ ꯂꯦꯞꯇꯅ ꯂꯩꯔꯤꯕꯗꯨꯕꯣ ꯑꯩꯅ ꯅꯃꯥ ꯂꯩꯅꯥ ꯆꯦꯟꯕꯤꯗꯣ ꯁꯤꯗ ꯄꯨꯔꯛꯎꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯀꯩꯝꯇ ꯑꯃꯨꯛ ꯍꯥꯏꯔꯛꯇꯕꯗꯨꯗ ꯌꯥꯔꯕ꯭ꯔꯅ ꯈꯜꯂꯨꯔꯦ ꯉꯁꯥꯏꯗꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯅꯃꯥ ꯂꯩꯅꯥ ꯆꯦꯟꯕꯤꯗꯣ ꯄꯨꯔꯛꯎꯅ ꯍꯥꯏꯕꯗꯣ ꯍꯥꯏꯗꯦꯕ ꯑꯩꯅ ꯀꯔꯤꯁꯨ ꯍꯥꯏꯗꯦꯕ ꯑꯗꯨꯏꯗꯤ ꯄꯪꯂꯤꯕ ꯅꯅꯥꯗꯨꯗ ꯈꯨꯄꯥꯛꯁꯨ ꯊꯥꯖꯤꯟꯒꯦ ꯈꯪꯕ꯭ꯔꯥ ꯇꯥꯔꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯄꯪꯂꯝꯃꯔꯣꯏꯅꯦ ꯅꯅꯥꯗꯣ ꯊꯣꯝꯕ ꯃꯅꯥꯗꯨꯗ ꯃꯈꯨꯠꯇꯨꯅ ꯄꯥꯏꯁꯤꯜꯂꯒ ꯑꯌꯨꯝ ꯏꯇꯩꯃꯅꯥꯏ ꯄꯪꯂꯤꯕ꯭ꯔꯣ ꯑꯃꯨꯛꯀꯁꯨ ꯊꯥꯖꯤꯜꯂꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯏꯕꯣꯆꯧꯅ ꯌꯥꯔꯁꯤ ꯑꯌꯨꯛꯁꯤꯗ ꯇꯨꯃꯤꯟ ꯂꯩꯅꯔꯣ ꯇꯣꯝꯕ ꯅꯪꯁꯨ ꯅꯇꯩꯃꯅ ꯍꯥꯏꯕ ꯊꯕꯛꯇꯣ ꯐꯠ ꯇꯧꯕ ꯌꯥꯗ꯭ꯔꯣ ꯏꯕꯣ ꯅꯪ ꯑꯃ ꯄꯪꯂꯤꯕ ꯅꯅꯥꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ ꯆꯩ ꯌꯥꯝꯅꯤꯀꯣ ꯅꯪ ꯊꯣꯝꯕ ꯀꯞꯂꯤ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤ ꯈꯨꯂꯩꯃꯅ ꯃꯊꯤꯕꯣꯡꯁꯤꯡꯁꯦ ꯄꯤꯖꯗ꯭ꯔꯒ ꯐꯗꯧꯅꯤ ꯌꯥꯔꯁꯤ ꯅꯪꯃꯁꯨ ꯆꯥꯛꯇꯨ ꯊꯤꯅꯕ ꯇꯧ ꯆꯥꯛꯇ ꯇꯧꯔꯒ ꯂꯩꯌꯨ ꯅꯪꯃꯁꯨ ꯑꯩꯅ ꯁꯣꯝꯗ ꯅꯅꯥꯎ ꯅꯨꯄꯥ ꯕꯪ ꯆꯨꯕꯁꯤꯒꯅꯦ ꯅꯃꯥ ꯁꯤꯔꯨꯝ ꯅꯔꯨꯝ ꯇꯧꯕꯤꯁꯤꯒ ꯉꯥꯡꯅꯕ ꯁꯤꯗꯧꯔꯤ ꯆꯥꯛ ꯆꯥꯗ꯭ꯔꯗꯤ ꯁꯤꯔꯣꯏꯗ꯭ꯔꯅꯦ ꯃꯁꯤꯕꯣ ꯏꯕꯥꯅꯤꯗꯤ ꯑꯩꯈꯣꯏ ꯏꯄꯥꯝꯗ ꯆꯥꯔꯨꯔꯁꯤ ꯁꯤꯒꯤ ꯆꯥꯛ ꯏꯟꯁꯥꯡꯁꯤ ꯆꯥꯔꯒ ꯂꯩꯅꯥ ꯄꯛꯑꯒꯅꯦ ꯁꯤꯅꯝꯅꯤ ꯀꯩꯅꯣ ꯑꯩꯁꯤꯕꯣ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯤꯒ ꯍꯥꯞꯂꯨꯔꯒꯦ ꯍꯥꯏꯕ ꯇꯧꯅꯨꯀꯣ ꯅꯨꯄꯤ ꯂꯩꯀꯥꯏ ꯃꯌꯥꯝ ꯈꯪꯂꯒ ꯑꯩꯈꯣꯏ ꯏꯇꯩ ꯏꯅꯥꯎ ꯂꯨ ꯀꯣꯛꯀꯦ ꯍꯥꯏꯔꯛꯀꯅꯤ ꯑꯗꯣ ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯦꯍꯦ ꯑꯩꯅ ꯀꯔꯤꯕꯨ ꯍꯥꯞꯇꯧꯔꯤꯒꯦ ꯍꯨ ꯍꯥꯞꯇꯧꯁꯨ ꯍꯨ ꯂꯩꯅꯕ ꯁꯦꯜꯗꯨ ꯍꯦꯟꯅ ꯄꯥꯝꯃꯨꯈ꯭ꯔꯦ ꯉꯁꯥꯏꯗꯣ ꯆꯥꯛ ꯊꯣꯡꯅꯕ ꯏꯁꯤꯡ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯕ ꯑꯗ ꯑꯩꯅ ꯁꯥꯎꯅꯤꯡꯃꯟꯗꯅꯅꯦ ꯈꯣꯡꯉꯥꯝꯕꯒꯤ ꯏꯁꯤꯡ ꯑꯅꯩꯕꯗꯨꯅ ꯏꯟꯁꯥꯡ ꯃꯍꯤ ꯍꯥꯞꯈꯤꯕ ꯑꯗꯨꯒꯤꯅꯤ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯥ ꯏꯕꯣꯆꯧ ꯋꯥꯏ ꯁꯪꯕꯒꯤ ꯁꯣꯔ ꯑꯃ ꯍꯣꯟꯊꯗꯨꯅ ꯑꯗꯨ ꯑꯣꯏꯔꯦ ꯑꯁ ꯃꯤ ꯍꯦꯛ ꯇꯥꯏꯗꯩ ꯆꯠꯁꯦ ꯑꯩꯗꯤ ꯀꯔꯤꯒ ꯍꯥꯞꯂꯕꯅꯣꯅ ꯄꯥꯈꯠꯂꯨꯔꯦ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ ꯃꯦꯂꯩ ꯃꯌꯨꯝꯒꯤ ꯃꯃꯥꯅ ꯇꯛꯃꯟꯕꯗꯒꯤ ꯃꯅꯝ ꯑꯁꯤꯒ ꯃꯣꯏꯒꯤ ꯈꯨꯔꯥꯇꯣꯟ ꯑꯗꯨꯒ ꯁꯛ ꯈꯪꯅꯍꯟꯗꯨꯅ ꯍꯦꯛꯇ ꯅꯝꯗꯨꯅ ꯆꯦꯜꯍꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯃꯍꯥꯛꯅ ꯁꯨꯝꯅ ꯇꯧꯔꯤꯕꯁꯤꯒꯤ ꯃꯔꯝꯗꯤ ꯑꯃꯨꯇꯣꯝꯕꯤ ꯑꯁꯤ ꯃꯁꯛꯁꯨ ꯊꯤꯕꯅ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯂꯔꯣꯏ ꯑꯗꯨꯅ ꯍꯅꯨꯖꯔꯕꯁꯨ ꯃꯣꯏꯒꯤ ꯈꯨꯔꯥꯇꯣꯟ ꯑꯉꯧꯗ ꯂꯩꯖꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯗꯨꯅ ꯈꯟꯕꯒꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯤ ꯋꯥꯐꯝ ꯑꯁꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯃꯅꯤꯒꯁꯨ ꯇꯥꯟꯅꯔꯦ ꯑꯍꯥꯟꯕꯗꯗꯤ ꯃꯅꯤ ꯃꯥꯁꯨ ꯌꯥꯔꯝꯗꯦ ꯑꯗꯨꯕꯨ ꯃꯦꯂꯩ ꯃꯥꯅ ꯇꯛꯃꯟꯕꯗꯒꯤ ꯃꯥꯁꯨ ꯃꯆꯦꯁꯤ ꯍꯅꯨꯕꯗ ꯑꯣꯏꯔꯕꯁꯨ ꯃꯌꯨꯝ ꯄꯥꯟꯖꯈ꯭ꯔꯕꯗꯤ ꯈꯜꯂꯛꯇꯨꯅ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯔꯛꯂꯝꯃꯤ ꯉꯁꯤ ꯑꯁꯤ ꯃꯦꯂꯩꯒ ꯃꯅꯤꯒꯅ ꯁꯤꯟꯗꯨꯅ ꯑꯉꯧꯕꯨ ꯃꯣꯏꯒꯤ ꯃꯌꯨꯝꯗ ꯆꯥꯛꯀꯧꯗꯨꯅ ꯑꯃꯨꯇꯣꯝꯕꯤꯒ ꯈꯪꯅꯍꯟꯁꯤ ꯍꯥꯏꯕꯗꯒꯤ ꯑꯉꯧꯕꯨ ꯆꯥꯛꯀꯧꯔꯝꯃꯤ ꯑꯉꯧ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯃꯥ ꯑꯃꯗꯤ ꯃꯆꯦꯗꯗꯤ ꯍꯥꯏꯕ ꯅꯠꯇꯦ ꯑꯃꯨꯇꯣꯝꯕꯤ ꯑꯃꯗꯤ ꯆꯥꯎꯕꯤꯁꯨ ꯆꯨꯝꯅꯇ ꯃꯦꯂꯩꯒꯤ ꯃꯄꯥꯝꯒꯤ ꯃꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯈꯛꯇꯅꯤ ꯃꯈꯣꯏꯅ ꯈꯪꯂꯤꯕ ꯍꯥꯏꯕꯕꯨ ꯑꯉꯧ ꯃꯈ꯭ꯋꯥꯡ ꯀꯣꯜꯂꯤ ꯃꯦꯂꯩ ꯍꯣꯏꯒꯤ ꯌꯨꯝ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ ꯃꯥꯅ ꯆꯪꯂꯛꯄꯗ ꯑꯃꯨꯇꯣꯝꯕꯤ ꯃꯥꯅ ꯁꯨꯃꯥꯡꯗ ꯐꯛ ꯑꯃ ꯊꯥꯔꯦ ꯍꯥꯏꯔꯒ ꯐꯝꯂꯒ ꯃꯁꯝ ꯍꯥꯠꯇꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯕꯗ ꯑꯉꯧ ꯅꯣꯛꯐꯦꯠ ꯇꯧꯅ ꯉꯥꯏꯍꯥꯛꯇꯤ ꯂꯦꯞꯇꯨꯅ ꯌꯦꯡꯉꯤ ꯑꯃꯨꯇꯣꯝꯕꯤ ꯃꯥꯁꯨ ꯃꯤ ꯑꯃ ꯂꯥꯛꯄꯒꯤ ꯁꯥꯃꯤꯟ ꯐꯪꯂꯕꯗ ꯃꯁꯝ ꯍꯥꯠꯂꯝꯕꯗꯒꯤ ꯅꯣꯟꯈꯠꯂꯛꯇꯨꯅ ꯌꯦꯡꯂꯛꯄꯅꯤ ꯃꯦꯂꯩꯒꯤ ꯃꯈꯨꯔꯥ ꯑꯉꯧ ꯑꯣꯏꯔꯝꯕꯗꯨꯗ ꯃꯃꯤꯠ ꯁꯨꯛꯇꯨꯅ ꯌꯦꯡꯉꯤ ꯑꯉꯧ ꯅꯣꯛꯃꯤ ꯆꯍꯤꯅ ꯐꯅ ꯂꯤꯔꯕꯁꯨ ꯏꯕꯦꯝꯃꯒꯤ ꯁꯝꯂꯥꯡꯗꯨꯃꯗꯤ ꯇꯅꯧꯔꯗꯅ ꯑꯣꯟꯊꯣꯛꯅ ꯁꯥꯡꯅ ꯐꯖꯈ꯭ꯔꯦ ꯁꯩꯇ ꯏꯕꯦꯝꯃꯒꯤ ꯁꯝꯂꯥꯡꯗ ꯑꯩꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ ꯑꯃꯨꯇꯣꯝꯕꯤꯅ ꯍꯥꯟꯅ ꯃꯦꯂꯩꯅ ꯑꯉꯧꯒꯤ ꯋꯥ ꯃꯉꯣꯟꯗ ꯍꯧꯗꯣꯛꯂꯝꯕꯗꯨꯗꯒꯤ ꯃꯍꯥꯛ ꯑꯉꯧꯕ ꯎꯕꯗ ꯍꯩꯅꯗꯕꯅ ꯂꯣꯏꯔꯕꯅꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯁꯥꯎꯅ ꯕꯦꯕꯥꯔꯒ ꯍꯥꯞꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯨ ꯃꯅꯝ ꯍꯅꯨꯕ ꯅꯪ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯅꯄꯨꯟꯁꯤꯗꯣ ꯈꯔꯒ ꯀꯨꯏꯅ ꯍꯤꯡꯅꯤꯡꯂꯕꯗꯤ ꯌꯥꯝ ꯊꯨꯅ ꯃꯐꯝꯁꯤꯗ ꯆꯠꯂꯣ ꯍꯥꯏꯕꯅꯦ ꯇꯥꯟꯖꯥꯗꯨꯗ ꯃꯦꯂꯩ ꯊꯣꯛꯂꯛꯇꯨꯅ ꯇꯍꯥꯅ ꯈꯨꯔꯥꯇꯣꯟ ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯀꯨꯏꯗ꯭ꯔꯤꯗ ꯍꯧꯖꯤꯛꯇ ꯉꯥꯏꯔꯤ ꯑꯗꯣ ꯃꯦꯂꯩ ꯅꯣꯏꯒꯤ ꯅꯅꯝꯃꯁꯤ ꯃꯁꯛꯁꯤꯅ ꯈꯨꯊꯤ ꯆꯥꯗ ꯊꯤꯔꯁꯨ ꯑꯩꯒꯤ ꯃꯤ ꯍꯥꯏꯗꯣ ꯑꯣꯏꯗꯧꯔꯕꯒꯤꯔ ꯈꯪꯗꯦ ꯃꯁꯛꯁꯤ ꯐꯖꯒꯨꯝ ꯇꯧꯏꯅꯦ ꯅꯪꯁꯨ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯃꯁꯛꯁꯤ ꯐꯖꯗ꯭ꯔꯣ ꯑꯃꯨꯇꯣꯝꯕꯤ ꯁꯥꯎꯅ ꯃꯦꯂꯩ ꯅꯣꯏ ꯈꯨꯔꯥꯇꯣꯟꯁꯦ ꯑꯩ ꯈꯨꯠꯇ ꯁꯣꯏꯅ ꯁꯤꯔꯅꯤ ꯉꯁꯤ ꯅꯨꯄꯤꯅꯕꯨ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯒꯟꯕ꯭ꯔꯣ ꯑꯝꯇ ꯁꯥꯎꯈꯤꯅꯨꯁꯦ ꯄꯛꯆꯗꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯋꯥꯔꯤꯗꯨꯝ ꯁꯥꯁꯤ
ꯃꯁꯤ ꯍꯅꯨꯕꯁꯦ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯑꯦ ꯃꯦꯂꯩꯅ ꯋꯥ ꯍꯥꯏꯒꯦ ꯇꯧꯕꯒ ꯑꯉꯧꯅ ꯍꯥꯏꯔꯛꯄꯅ ꯍꯥꯜꯂꯦ ꯍꯅꯨꯕꯗꯒꯤ ꯈꯖꯤꯛꯇ ꯉꯥꯏꯔꯦ ꯃꯣꯏ ꯃꯄꯥ ꯍꯥꯏꯅ ꯀꯧꯔꯛꯀꯗꯧꯕ ꯈꯪꯍꯧꯗꯦ ꯑꯃꯨꯇꯣꯝꯕꯤ ꯁꯥꯎꯅ ꯑꯉꯧꯒꯤ ꯂꯨꯈꯝꯗꯨꯗ ꯁꯦꯠ ꯍꯥꯏꯅ ꯈꯪꯊꯥ ꯊꯥꯖꯤꯜꯂꯛꯄ ꯉꯥꯡꯈꯨꯋꯣ ꯆꯣꯏꯇ꯭ꯔꯪ ꯄꯥꯇ꯭ꯔꯪꯗꯣ ꯉꯥꯡꯈꯣꯕ ꯃꯦꯂꯩ ꯏꯄꯥ ꯄꯥꯈꯠꯅ ꯑꯁ ꯏꯅꯝꯃ ꯅꯪ ꯁꯤꯗꯤꯕ ꯈꯨꯔꯥꯇꯣꯟ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯣ ꯑꯉꯧ ꯏꯉꯧ ꯉꯧꯅ ꯏꯁꯤꯡ ꯈꯤꯇ ꯊꯛꯀꯦ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦ ꯃꯤꯠꯁꯤ ꯊꯋꯥꯟ ꯃꯤꯆꯥꯛ ꯉꯥꯛꯇ ꯎꯔꯦ ꯑꯃꯨꯇꯣꯝꯕꯤꯅ ꯁꯤꯔꯝꯗꯥꯏꯒꯤꯅꯦꯗꯣ ꯊꯨꯅ ꯁꯤꯅꯕ ꯅꯈꯖꯥꯏꯗꯨꯗ ꯑꯃꯨꯛꯀ ꯊꯥꯖꯤꯜꯂꯛꯎ ꯍꯥꯏꯕ꯭ꯔꯣ 이나마 야리세 엉터 뚜미 레이로바 그라톤세 그놈 떠오리 아이 이싱음 때 럭토키기 까리야바 năng 소식 아니 나루도 꼭 떠오르니 메레이 하리두가 따름다 이몽데 프레프레 짱키 앙au 잉au 누피 농나디 닝브레부 투나 망꿈나부 람비오인 야서보 짝마나 아이네 아이 누피가 맞다 이 밤자제 콩라간데 그 gian 따라브라 하누바 năng 레이도 서럭부디냐 아이 ꯌꯨꯝꯄꯥꯟ ꯈꯪꯗ꯭ꯔꯁꯨ ꯆꯨꯛ ꯁꯥꯔꯒꯁꯨ ꯑꯗꯨꯝ ꯂꯩꯖꯔꯒꯦ ꯁꯤ ꯍꯥꯏꯔꯝ ꯑꯃꯨꯇꯣꯝꯕꯤ ꯐꯦꯠ ꯇꯧꯔꯝꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ ꯑꯉꯧ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯍꯣꯏ ꯏꯕꯦꯝ ꯁꯛꯇꯥꯗꯤ ꯍꯤꯡꯆꯥꯕꯤ ꯅꯪ ꯂꯧꯗꯨ ꯁꯨꯔꯛꯄꯨꯗꯤ ꯑꯩꯁꯨ ꯅꯨꯄꯤꯒ ꯊꯤꯗ꯭ꯔꯁꯨ ꯄꯈ꯭ꯔꯥꯗꯨ ꯃꯣꯏꯔꯒ ꯂꯦꯜꯂꯒꯦ ꯏꯕꯦꯝꯃ ꯀꯔꯣꯝꯗꯒꯤꯅꯣ ꯆꯥꯎꯕꯤꯗꯨ ꯐꯠ ꯊꯣꯛꯂꯛꯇꯨꯅ ꯅꯣꯛꯃꯤ ꯑꯁꯨꯝꯅ ꯍꯥꯏꯔꯦ ꯃꯔꯩꯒꯗꯨ ꯀꯣꯟꯊꯔꯒ ꯗꯥꯗꯥ ꯑꯩꯗꯤ ꯌꯥꯝ ꯐꯕꯅꯦ ꯀꯅꯥꯅꯣ ꯍꯩꯔꯥꯡꯉꯤꯉꯩꯁꯤꯗ ꯌꯨꯔꯥꯡꯉꯩꯁꯤꯅ ꯆꯥꯎꯕꯤ ꯅꯣꯛꯂꯒ ꯍꯩꯃꯥ ꯗꯥꯗꯥ ꯑꯩꯅꯦ ꯃꯦꯂꯩꯒꯤ ꯃꯅꯦꯝꯄꯣꯛ ꯆꯥꯎꯕꯤꯅꯦ ꯑꯣ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯒꯦ ꯇꯧꯔꯝꯂꯒ ꯑꯣꯏꯍꯧꯗꯕꯗꯨꯒꯤ ꯃꯃꯥ ꯑꯣꯏꯔꯦ ꯃꯥꯅꯤ ꯗꯥꯗꯥ ꯑꯗꯣ ꯗꯥꯗꯥ ꯕꯦꯝꯃ ꯅꯔꯩꯗ ꯀꯣꯟꯗ꯭ꯔꯕꯁꯨ ꯑꯗꯨꯝ ꯀꯩꯗꯧꯒꯦ ꯅꯪꯒꯤ ꯗꯥꯗꯥꯗꯣ ꯂꯩꯁꯦ ꯍꯦꯛꯇ ꯀꯣꯟꯅꯤꯡꯉꯛꯄ ꯑꯗꯨꯒꯤꯅꯤ ꯗꯥꯗꯥ ꯍꯣꯏ ꯅꯪꯁꯨꯅꯦ ꯅꯔꯩ ꯀꯣꯟꯒꯦꯔꯥ ꯀꯩꯗꯧꯒꯦꯒꯦ ꯅꯪ ꯊꯣꯛꯄ ꯇꯧ ꯑꯩꯁꯨꯅꯦ ꯅꯆꯥꯅꯨꯄꯤ ꯍꯤꯡꯆꯥꯕꯤꯗꯨꯅ ꯂꯨꯈꯝꯁꯤ ꯊꯥꯖꯤꯜꯂꯛꯄꯒꯤ ꯆꯩꯅꯥꯁꯦ ꯑꯃꯨꯛꯇ ꯈꯥꯡꯈꯤꯒꯦ ꯅꯠꯇꯦ ꯗꯥꯗꯥ ꯏꯆꯥꯅꯨꯄꯤꯅ ꯑꯁꯨꯛ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯤꯕꯁꯦ ꯀꯔꯤꯗꯤ ꯗꯥꯗꯥꯗ ꯍꯥꯏꯔꯝꯃꯦ 이베ꯝꯃ ꯆꯥꯎꯕꯤ ꯑꯩꯁꯨ ꯑꯍꯜꯕꯨꯗꯤ ꯑꯣꯏꯔꯦ ꯍꯥꯏꯕꯕꯨ ꯅꯆꯦꯗꯨꯅ ꯊꯨꯅ ꯁꯤꯈ꯭ꯔꯕꯅꯤ나 ꯁꯦꯕꯥ ꯇꯧꯕꯤꯅꯕ ꯑꯃꯁꯨꯡ ꯊꯤꯔꯛꯄꯅꯤ ꯑꯗ ꯅꯆꯥꯅꯨꯄꯤꯁꯤꯅ ꯈꯨꯃꯨ ꯊꯣꯛꯄꯤ ꯑꯣꯏꯗꯨꯅ ꯌꯨꯝꯄꯥꯟ ꯈꯪꯗ ꯂꯩꯕꯁꯤꯗ ꯂꯧꯕꯤꯔꯁꯤꯔ ꯇꯧꯕꯅꯤ ꯑꯗ ꯅꯆꯥꯅꯨꯄꯤꯅ ꯌꯥꯝ ꯁꯛꯀꯥꯛ ꯑꯩꯕꯨ ꯐꯨꯔꯒ ꯍꯅꯨꯕ ꯅꯉꯣꯟꯗ ꯂꯩꯗꯧ ꯁꯔꯨꯛ ꯈꯨꯃꯨ ꯊꯣꯛꯂꯒ ꯑꯗꯨꯝ ꯂꯩꯖꯔꯒꯦꯗꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯤꯕꯁꯤꯅꯤ ꯏꯆꯥꯅꯨꯄꯤꯅ ꯗꯥꯗꯥꯗ ꯁꯛꯀꯥꯛꯅ ꯂꯩꯕ ꯉꯝꯂꯣꯏ ꯍꯥꯏꯔꯕꯁꯨ ꯃꯃꯥ ꯑꯩꯅꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯗꯥꯗꯥꯗ ꯂꯩꯔꯒꯦ ꯍꯥꯏꯅ ꯈꯟꯖꯔꯦ ꯏꯃꯥ ꯏꯕꯦꯝꯃ ꯑꯁ ꯏꯀꯥꯏꯕꯅ ꯁꯤꯔꯦ ꯆꯥꯎꯕꯤ ꯃꯃꯥꯏꯒ ꯈꯨꯝꯗꯨꯅ ꯏꯀꯥꯏꯅ ꯅꯣꯛꯏ ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ ꯃꯃꯥ ꯅꯪꯅꯗꯤ ꯑꯩꯉꯣꯟꯗ ꯊꯃꯣꯏ ꯁꯦꯡꯅ ꯂꯩꯔꯒꯦꯅ ꯈꯜꯂꯦꯕ ꯅꯪꯒꯤ ꯋꯥꯁꯤꯕꯨ ꯑꯁꯣꯏꯕꯒꯗꯤ ꯌꯥꯎꯗꯦꯀꯣ ꯆꯥꯎꯕꯤ ꯌꯥꯎꯖꯗꯦ ꯗꯥꯗꯥ ꯑꯗꯨ ꯆꯥꯎꯕꯤ ꯅꯪꯒꯤ ꯅꯌꯥꯗꯨꯗꯤ ꯀꯦꯟꯗꯧꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯋꯥ ꯉꯥꯡꯕ ꯈꯨꯗꯤꯡꯒꯤ ꯍꯤꯅꯣꯞ ꯅꯣꯞꯄꯒꯨꯝ ꯇꯧꯏꯅꯦ ꯀꯔꯤꯅꯣ ꯗꯥꯗꯥ ꯄꯨꯟꯁꯤ ꯂꯝꯕꯤ ꯆꯠꯃꯤꯟꯅꯕꯒꯤ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯀꯔꯣꯝꯗꯒꯤꯅꯣ ꯑꯩꯒꯤ ꯌꯥ ꯅꯣꯝꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤꯃꯨꯛ ꯄꯨꯁꯤꯜꯂꯛꯏꯁꯤꯅ ꯌꯥꯅ ꯌꯥꯒꯤ ꯊꯣꯛꯄꯅꯤ ꯀꯩꯅꯣ ꯌꯥꯁꯨ ꯌꯦꯡꯗ ꯌꯥꯄꯣꯟꯇꯦꯅꯦ ꯏꯆꯥꯅꯨꯄꯥꯅ ꯑꯃꯨꯛ ꯃꯃꯥꯇꯣꯟ ꯌꯥꯇꯦꯛꯄꯤꯝ ꯄꯨꯁꯤꯜꯂꯦꯗꯅ ꯑꯩꯕꯨ ꯌꯨꯝꯗꯒꯤ ꯃꯨꯛ ꯇꯥꯟꯊꯣꯛꯇꯅ ꯗꯥꯗꯥ ꯋꯥꯁꯤ ꯀꯣꯏꯊꯣꯛꯅꯔꯒꯨꯝꯁꯤ ꯑꯃꯔꯣꯝꯗ ꯆꯠꯈꯤꯗꯧꯔꯦ ꯗꯥꯗꯥ ꯅꯪ ꯑꯩ ꯂꯧꯒꯦ ꯍꯥꯏꯕ꯭ꯔꯥ ꯂꯧꯔꯣꯏ ꯍꯥꯏꯕ꯭ꯔꯥ ꯁꯦꯡꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯗꯥꯗꯥ ꯗꯥꯗꯥꯅ ꯑꯩ ꯂꯧꯕ ꯉꯝꯂꯣꯏ ꯍꯥꯏꯔꯕꯗꯤ ꯑꯩ ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯍꯧꯗꯧꯔꯤꯕꯅꯤ ꯑꯩꯒꯤ ꯃꯇꯝ ꯃꯥꯡꯍꯟꯕꯤꯔꯅꯣ ꯁꯠ ꯍꯥꯏꯕꯤꯔꯣ ꯑꯉꯧ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯅꯪꯁꯨ ꯂꯨꯈ꯭ꯔꯥꯕꯤ ꯑꯩꯅ ꯐꯈ꯭ꯔꯥ ꯅꯥꯃ ꯍꯥꯡꯕ ꯉꯥꯛꯇꯅꯤ ꯃꯆꯥ ꯂꯧꯕꯒꯤ ꯑꯁꯥ ꯇꯧꯔꯒ ꯃꯃꯥ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯍꯣꯏꯗ ꯀꯩꯗꯧꯋꯦꯒꯦ ꯆꯠꯁꯤ ꯂꯧ ꯆꯥꯎꯕꯤ ꯉꯁꯤ ꯍꯦꯛꯇ ꯑꯩꯈꯣꯏꯗ ꯆꯠꯈ꯭ꯔꯁꯤ ꯑꯁꯦꯡꯕꯔꯣ ꯗꯥꯗꯥ ꯌꯥꯝ ꯍꯔꯥꯎꯏ ꯑꯃꯨꯛ ꯅꯧꯅ ꯑꯩꯁꯦ ꯃꯧ ꯑꯅꯧꯕꯤ ꯐꯝꯊꯣꯜ ꯀꯥꯔꯗꯧꯕ ꯆꯠꯂꯁꯤ ꯂꯧ ꯗꯥꯗꯥ ꯈꯨꯗꯥꯡꯁꯤ ꯄꯥꯏꯕꯤꯔꯣ ꯑꯉꯧꯅ ꯆꯥꯎꯕꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯅꯤꯗꯨ ꯊꯣꯛꯃꯤꯟꯅꯕ ꯍꯧꯏ ꯉꯁꯥꯏꯗꯒꯤ ꯀꯨꯝꯍꯩ ꯌꯦꯡꯂꯝꯕ ꯃꯅꯤ ꯑꯃꯗꯤ ꯃꯦꯂꯩ ꯏꯄꯥ ꯄꯥꯈꯠꯅ ꯃꯅꯤꯅ ꯅꯨꯄꯤ ꯑꯁꯤ ꯑꯃꯨꯛꯇ ꯇꯥꯅꯧꯁꯤ ꯍꯅꯨꯊꯪꯁꯤꯗ ꯍꯣꯏ ꯃꯥꯁꯤꯗꯤ ꯏꯔꯕꯅꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯅꯣꯏꯅ ꯃꯥꯁꯦ ꯏꯔꯥꯡ ꯌꯥꯝ ꯇꯧꯕꯅꯦꯅ ꯉꯥꯡꯗ ꯂꯩꯔꯦ ꯅꯣꯃꯤ ꯅꯈꯣꯡꯗꯨ ꯌꯥꯡꯅ ꯊꯝꯃꯨ ꯆꯠꯂꯣ ꯍꯣꯏꯍꯦ ꯀꯣꯟꯊꯣꯡ ꯀꯥꯟꯊꯣꯛꯂꯝꯗꯥꯏ ꯃꯅꯤ ꯇꯥꯍꯥꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯏꯃꯥ ꯀꯔꯤꯅꯣ ꯍꯅꯨꯊꯪꯁꯤꯗ ꯇꯧꯕꯤꯔꯤꯕꯗꯨꯕꯨ ꯈꯨꯔꯥꯇꯣꯟ ꯃꯆꯥ ꯂꯧꯅꯤ ꯂꯥꯛꯂꯒ ꯃꯃꯥ ꯆꯦꯟꯕꯁꯤꯕꯨ ꯍꯧꯅꯕ꯭ꯔꯣ ꯃꯁꯤ ꯌꯥꯝ ꯐꯖꯗꯕ ꯊꯕꯛꯅꯤꯀꯣ ꯃꯦꯂꯩ ꯅꯪ ꯈꯨꯔꯥꯇꯣꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯈꯜꯂꯤꯗꯣ ꯃꯅꯤ ꯁꯥꯎꯅ ꯍꯦꯔ ꯈꯨꯔꯥꯇꯣꯟ ꯈꯨꯔꯥ ꯑꯣꯏꯔꯁꯨ ꯉꯁꯤ ꯏ ꯀꯥꯔꯛꯇꯅ ꯗꯝ ꯐꯨꯗꯔꯛꯀꯅꯤꯀꯣ ꯃꯥꯒꯤ ꯃꯅꯤ ꯑꯩ ꯈꯨꯠꯁꯤ ꯊꯥꯗꯣꯛ
Nama ai napaton ni matung indunanya satkragi. Tumile kanagi paton. Haima kangi sabo. Ipagi mani. Nama do thador. Napa ai ga punna satmina kragi. Nama ga ai ga anouba punsi ma de hinglurage. Masi yang ngangdobi. Kunthung sei sini ta sapdaga kantharaki. Khuraton naya nupa siam saure. Khuraton sei sajringaida yang tunok ta satpikro. Ui dai. Ya tiek pi ma gyak tak ta sei sa wakati ai ngamlar ai saubi ai sale hei sau ya de nangi nuksi panthung do mathang mapok toina thungna ba ya brai dena mong yengasi handaki di suai de bidai oirasi haima satkre tada ko tada amta ngai bi khu tada mani sau taning de kanagi tada ima ngasi sai sai di ko hanu thangda yam irang to brep meleinam nati karino haibani da ima no ji tori do hekoi di laikai mangda ikai ba toiba mai stapam leitre taning de kanam tanya ingoda wangang birak kano tung siba kanna bagi thamoi si kairi ba si hairam chawbi yumlom de sen sen ki mileina tawri se ai di yeng de mitsia odon anakre imas mong am ai nang imase section sinam ko ai le jingai noi khuraton chumman du ki manakta amuk che leiramni no magi numit amani thomba wakhal nungai tana lambi de kapli chali amutombi masu mayunggi miga launa duna sauna thuklakpani amutombi phi kamduna sauna lambi du de sati kainom taw yadi nupa phangdu wa mangangure khumu thopi nupa sibu aina phangloi haiduna phangdaba si mangai reba yum sibu aina paningdu du panji bra haibani da masinya aina saroktana ba aphangu nupam pharaga ko nam leile sinduni adum ne haibaga thomage thengseni amutombi sauna lawi thorabi masakana no namitubu yungyat dat bro mi lai singu da bra haiba thomba nupa nattabagung uwa kaplaga ayo ma sikhuruga no ikai amutombi ngakna thombai basan nangoi de aise ai natrabadi kana oi dinu isi amutombi mamit pai ni yenglaga namitu jo mi lai se nati namitubu nong thakta pan brai bani nang na kai mi lambi de sumna laksaba se thingji lei na tro is ai ni kai thingji lei na tro amutombi thoma da sum yenglambadagi wakhal ama laktuna hais thoma sinupani ko khara phangzarasu masakti aingonde hina phajai kanati pasiu ni ta phargi wakhal si khalladuna amutombi saurambadagi tapthaduna haire kapanu si yare aini soibani thomba mapi du makutuna phatphat taithoklaga kari sukum lamda satke tawi ngai khu thomba ai wam ta ki kai nu je kai wa as luoi re chi bit ka leite nang do yen thong sa ning jana hangi taw bani ai si thom harau chaningi je ai se chak la ma le mi ngasa yu akhoi tai mana singsu ka helaga thabok taw dun sak bi je aduna ai sak yam la amudomi wakalda tawda tawramni madugi kulei mahaibi mai shut manam nambido adubdi khakni sidagi di ai lak tarabani nang napom tikpa makai ai namu taknage masina thokna mo haire la hodudi chalasi aina yen thongma sa kanya nabuk pokai ri makai pizarake thomba harau yen sawa phangdore khandana amudomi maga satminaki madi khangsaba nate leisabi aribisina mawu yen pizaraga phadore haibati ngaki matung numisu tasinkri kulei ma isau langni numi tarasi bo halakti madugi gadha su bangangdo ibo sau matha sana imana marolama thom halaktribana bada khanglang hamje tawri masigi hanubi thinubi si masunya masado yam usiragana mahonya salaga thiru hayo khorino khungde yam nungsiradi nang nang sa ngang thabak su dina saksu pizza kitabani kamai tarumduna khangti taningre ma bangang do kadai da no ma mai leiziram sani kanadi ai tumurake isa se yam ware mina isa dana mapu singi seba tawbada isa yuka se pokte tekle nungai na phamungda sallaga nakhokhi manaw ningba mayamba nang kang marak leibiu khoko ngamroi ai su tumadong halakira haloigera mai thokpuni somdana thomba susu tawduna kapni ngamoi ai nang lobu su ngamoi aingonda gi uda kayan manango aina kamai lawdi nangna ai si yen pizani ni purak natro ai hauji mai gumda thiloi di yaroi bai di amutombi thawasada taning di ko thomba asigi bu kapi ai se sahi khra leisi lesu leisabi sidi bam di chalo ini ingli kai nang mai gi ni kamai oi tino ai yin gam da chaning yum thilo ba yum thilo
ꯀꯔꯤ ꯌꯦꯟ ꯆꯥꯕ ꯂꯣꯏꯔꯒ ꯆꯥꯅꯤꯡꯗ꯭ꯔꯤ ꯀꯥꯏꯅ ꯃꯁꯤꯡ ꯏꯊꯤ ꯊꯤꯔꯗꯅ ꯅꯥꯍꯨꯝꯗꯨ ꯊꯥꯖꯤꯜꯂꯧꯔ ꯅꯪ ꯊꯥꯖꯤꯜꯂꯣ ꯍꯥꯏꯕ꯭ꯔꯣ ꯊꯣꯝꯕ ꯀꯤꯅ ꯇꯥꯁꯤꯟꯗꯨꯅ ꯐꯝꯃꯤ ꯑꯃꯨꯇꯣꯝꯕꯤ ꯁꯞꯇ꯭ꯔ ꯇꯧꯗꯨꯅ ꯑꯩꯁꯦ ꯅꯪꯅ ꯆꯦꯜꯂꯕꯅꯤ ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕꯅꯤ ꯋꯥꯁꯦ ꯁꯤꯗ ꯂꯣꯏꯔꯦ ꯅꯪꯅ ꯑꯩ ꯄꯥꯝꯗꯕ ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯤ ꯑꯗꯨꯝ ꯑꯣꯏꯔꯗꯧꯅꯤ ꯑꯩꯅ ꯆꯦꯟꯕꯁꯨ ꯅꯠꯇꯅ ꯅꯪꯅ ꯑꯩ ꯌꯦꯟ ꯄꯤꯖꯔ ꯐꯥꯔꯤ ꯑꯣꯏꯔꯁꯨ ꯑꯩꯅ ꯅꯪ ꯐꯥꯕ ꯑꯣꯏꯔꯁꯨꯅꯦ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯑꯩꯁꯦ ꯆꯦꯜꯂꯕ ꯈꯪꯉꯤꯗꯅ ꯍꯌꯦꯡ ꯀꯔꯤꯒꯨꯝꯕ ꯅꯁꯥꯅ ꯌꯥꯗꯦ ꯑꯩꯅ ꯍꯦꯛ ꯐꯥꯔꯒ ꯆꯦꯟꯕꯅꯤ ꯀꯥꯏꯅ ꯈꯨꯝꯃꯕ ꯅꯪ ꯑꯩꯅ ꯍꯥꯠꯇꯣꯛꯄꯤꯔꯦ ꯈꯪ ꯎꯄꯥꯏ ꯂꯩꯇꯦ ꯊꯣꯝꯕ ꯑꯃꯨꯇꯣꯝꯕꯤꯒꯤ ꯁꯞꯇ꯭ꯔꯗꯨꯗ ꯀꯤꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯏꯊꯥꯗꯤ ꯍꯦꯛ ꯊꯥꯖꯗꯅ ꯊꯣꯝꯕ ꯃꯥꯅ ꯂꯤꯕꯗꯒꯤ ꯂꯤꯔꯕꯤ ꯑꯃꯨꯇꯣꯝꯕꯤ ꯆꯦꯜꯂꯦ ꯇꯥꯕꯗ ꯀꯨꯂꯩ ꯃꯃꯥꯗꯤ ꯉꯛꯄ ꯁꯥꯎꯅꯤꯡꯕ ꯑꯅꯤ ꯄꯨꯟꯁꯤꯟꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯏꯁꯧ ꯇꯧꯔꯤ ꯅꯠꯇꯦ ꯀꯔꯥꯏꯗꯒꯤ ꯍꯩꯆꯤꯟꯗꯅ ꯅꯅꯥꯎ ꯅꯨꯄꯥ ꯒꯙꯥꯗꯨꯅ ꯃꯗꯨꯒꯤ ꯍꯩꯁꯤꯡꯕꯤ ꯀꯛ ꯂꯥꯎꯕꯤ ꯂꯥꯏꯗꯕꯤ ꯑꯔꯤꯕꯤ ꯅꯨꯄꯤꯗꯨꯕꯨ ꯆꯦꯜꯂꯨꯔꯤꯕꯅꯣ ꯍꯥꯏꯕꯅꯤꯗ ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯕ꯭ꯔꯣ ꯂꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯍꯩꯁꯤꯡꯕꯤꯗꯨꯅ ꯌꯨꯝꯁꯤ ꯂꯥꯛꯇꯧꯔꯕꯅꯤꯅ ꯃꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯂꯟꯊꯨꯝ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯅꯁꯤ ꯍꯥꯏꯔꯅꯤ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅ ꯑꯣꯏꯁꯤꯅ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯔꯣꯏꯌꯦ ꯈꯨꯝꯃꯨ ꯊꯣꯛꯄꯤ ꯑꯃ ꯂꯥꯛꯇꯧꯔꯕꯅꯤꯅ ꯌꯥꯔꯔꯣꯏ ꯇꯟꯖꯥꯗꯨꯗ ꯁꯥꯈꯤ ꯁꯣꯜꯂꯤ ꯆꯪꯂꯛꯂꯒ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯛꯏ ꯀꯔꯝꯍꯥꯏꯅ ꯇꯧꯔꯦ ꯑꯆꯧꯕ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤꯅ ꯀꯔꯤ ꯍꯥꯏꯔꯛꯂꯦ ꯀꯨꯂꯩꯃ ꯃꯆꯤꯟꯗꯨ ꯐꯦꯠ ꯄꯩꯊꯣꯛꯏ ꯏꯕꯣꯆꯧꯅ ꯅꯨꯄꯤ ꯃꯌꯨꯝꯒꯤꯗꯤ ꯃꯥ ꯊꯨꯅ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨꯅ ꯏꯃꯥꯅꯁꯨ ꯑꯩꯅ ꯁꯤꯗ꯭ꯔꯤꯉꯩ ꯅꯅꯥꯎ ꯅꯨꯄꯥꯒꯤ ꯃꯐꯝ ꯑꯃꯗꯤ ꯈꯪꯅꯤꯡꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯏꯃꯥ ꯁꯤꯕꯁꯨ ꯌꯥꯔꯦ ꯑꯩꯈꯣꯏꯗꯤ ꯂꯨꯍꯣꯡꯕꯒꯤ ꯁꯦꯜꯒ ꯄꯨꯊꯣꯛꯄ ꯉꯝꯂꯣꯏ ꯅꯣꯏ ꯊꯣꯛꯄ ꯇꯧꯔꯒꯅꯦ ꯍꯣꯡꯒꯤꯁꯨ ꯍꯣꯡꯉꯣ ꯃꯣꯏ ꯇꯥꯏꯕꯥꯟꯗꯗꯤ ꯀꯔꯤꯝꯇ ꯍꯥꯏꯕꯤꯔꯅꯨ ꯁꯥꯈꯤ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯂꯛꯏ ꯏꯕꯣꯆꯧ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯃꯥꯒꯤ ꯅꯨꯄꯤꯅ ꯉꯥꯡꯂꯤꯕꯗꯨꯗ ꯍꯦ ꯍꯥꯏꯅ ꯐꯥꯎꯕ ꯆꯩꯉꯥꯡ ꯇꯧꯔꯛꯇꯦ ꯃꯇꯧꯗꯨꯗ ꯁꯥꯈꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯣꯏꯗ ꯅꯣꯏꯅ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯏꯃꯥꯅ ꯉꯝꯅꯕ ꯂꯨꯍꯣꯡꯕꯁꯤ ꯍꯣꯡꯒꯅꯤꯗ ꯅꯣꯏꯗ ꯁꯦꯜ ꯑꯃꯠꯇ ꯍꯥꯞꯄꯣ ꯍꯥꯏꯔꯣꯏꯗ ꯏꯁ ꯁꯦꯜꯒ ꯌꯥꯝ ꯄꯥꯏꯕꯤ ꯃꯑꯣꯡꯅꯤꯅꯦ ꯁꯥꯈꯤ ꯅꯣꯛꯐꯦꯠ ꯑꯗꯨꯃꯛ ꯇꯧꯅ ꯑꯩꯁꯨ ꯃꯃꯥ ꯑꯃꯅꯤ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯃꯁꯥꯒꯤ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦꯀꯣ ꯑꯩ ꯊꯣꯛꯂꯩ ꯅꯅꯥꯎ ꯅꯨꯄꯥꯒ ꯅꯅꯥꯎ ꯅꯨꯄꯤꯒꯗꯣ ꯉꯝꯗ꯭ꯔꯕꯁꯨ ꯉꯝꯗꯅ ꯑꯃꯨꯛꯇ ꯂꯧꯕꯤꯔꯨꯒꯦ ꯃꯤꯒꯤ ꯃꯥꯡꯗ ꯌꯥꯝ ꯐꯖꯗ꯭ꯔꯦ ꯑꯩꯅ ꯆꯠꯇꯕꯗꯣ ꯁꯤ ꯍꯥꯏꯔꯝ ꯁꯥꯈꯤ ꯆꯠꯈꯤ ꯀꯨꯂꯩꯃꯅ ꯂꯨꯍꯣꯡꯕꯤꯅꯤ ꯀꯥꯏꯅ ꯃꯣꯏꯇꯥ ꯅꯣꯏꯅ ꯃꯥꯁꯦ ꯍꯩꯄꯥ ꯌꯥꯝ ꯁꯥꯗ꯭ꯔꯥ ꯍꯥꯏꯕꯅꯤꯅ ꯃꯁꯤꯗꯅꯦ ꯈꯔ ꯊꯨꯅ ꯁꯤꯈ꯭ꯔꯕꯁꯦ ꯁꯨꯡꯆꯦꯛ ꯁꯤꯌꯨ ꯌꯥꯗꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯑꯃꯨꯇꯣꯝꯕꯤ ꯑꯃꯗꯤ ꯊꯣꯝꯕꯁꯨ ꯂꯨꯍꯣꯡꯂꯝꯃꯤ ꯑꯃꯨꯇꯣꯝꯕꯤ ꯃꯌꯨꯝ ꯍꯦꯛ ꯄꯥꯜꯂꯛꯄꯗꯒꯤ ꯏꯁꯧꯒ ꯄꯥꯛꯅ ꯂꯥꯡꯈꯤꯗ꯭ꯔꯤ ꯒ꯭ꯌꯥꯟ ꯇꯥꯕꯤ ꯃꯧ ꯑꯃ ꯑꯣꯏꯗꯨꯅ ꯃꯅꯦꯝ ꯑꯁꯣꯟꯕꯤꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯕꯤ ꯍꯥꯟꯅ ꯆꯥꯕ ꯊꯛꯄ ꯋꯥꯠꯄꯒꯤ ꯃꯁꯥ ꯁꯣꯜꯂꯝꯕ ꯁꯈꯤ ꯃꯃꯧ ꯑꯇꯣꯝꯕꯤ ꯂꯥꯛꯄꯗꯒꯤ ꯃꯃꯧ ꯑꯁꯤꯒꯤ ꯁꯦꯕꯥꯗ ꯍꯥꯟꯅ ꯁꯣꯜꯂꯝꯕꯗꯒꯤ ꯃꯁꯥꯗꯨ ꯇꯒꯠ ꯇꯦꯛꯅ ꯂꯩꯕ ꯍꯧꯔꯛꯂꯝꯃꯤ ꯊꯣꯝ ꯃꯃꯥꯁꯨ ꯄꯪꯕꯅꯤꯅ ꯑꯃꯨꯇꯣꯝꯕꯤꯅ ꯊꯦꯝꯗꯨꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯔꯝꯃꯤ ꯃꯔꯛꯁꯤꯗ ꯀꯨꯂꯩ ꯃꯃꯥꯗꯤ ꯅꯣꯡꯃꯒꯤ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤꯕꯅꯤ ꯃꯥꯅ ꯃꯧ ꯑꯍꯜꯅꯤ ꯁꯥꯗꯅ ꯊꯕꯛꯁꯨ ꯌꯥꯎꯕ ꯅꯠꯇꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯑꯃꯨꯇꯣꯝꯕꯤꯅ ꯂꯣꯏꯅ ꯇꯧꯔꯤꯕ ꯉꯥꯛꯇꯅꯤ ꯑꯌꯨꯛꯀꯤ ꯑꯉꯟꯕꯒꯤ ꯃꯇꯝꯅꯤ ꯁꯥꯈꯤꯒꯤ ꯃꯇꯥ ꯊꯥꯏꯅ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯆꯤꯡꯃꯤ ꯅꯤꯡꯉꯣꯜ ꯃꯥꯔꯊꯥ ꯀꯧꯕꯤ ꯑꯃ ꯁꯥꯈꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯏꯇꯥ ꯃꯥꯔꯊꯥ ꯀꯨꯏꯔꯦꯀꯨ ꯎꯗꯕ ꯃꯥꯔꯊꯥꯁꯨ ꯅꯣꯛꯂꯗꯨꯅ ꯀꯨꯏꯈ꯭ꯔꯦ ꯏꯕꯥꯅꯤ ꯎꯅꯗꯕ ꯑꯗꯣ ꯏꯇꯥ ꯉꯁꯤꯗꯤ ꯑꯩꯒꯤꯁꯤꯗ ꯂꯦꯛꯈ꯭ꯔꯣ ꯏꯇꯥꯅ ꯆꯥꯅꯤꯡꯕ ꯏꯟꯁꯥꯡ ꯃꯊꯦꯜꯁꯨ ꯏꯃꯧꯗ ꯊꯣꯡꯍꯟꯒꯦ ꯌꯥꯔꯅꯤꯗ ꯏꯇꯥ ꯌꯥꯗꯦ ꯏꯇꯥ ꯂꯦꯛꯇ꯭ꯔꯕꯃꯛꯁꯨ ꯆꯥꯛ ꯆꯥꯔꯒ ꯑꯣꯏꯔꯁꯨ ꯍꯜꯂꯣ ꯀꯔꯤ ꯆꯥꯅꯤꯡꯕꯅꯣ ꯏꯇꯥꯅ ꯍꯥꯏ ꯏꯇꯥꯅ ꯆꯥꯅꯤꯡꯕꯗꯣ ꯑꯩ ꯍꯦꯛꯇ ꯊꯣꯡꯒꯦ ꯏꯇꯥꯅ ꯆꯥꯛ ꯆꯥꯁꯤ ꯍꯥꯏꯔꯕꯅꯤꯅ ꯌꯦꯟ ꯑꯣꯏꯅ ꯆꯥꯔꯁꯤꯅꯦ ꯑꯩꯗꯤ ꯌꯦꯟ ꯌꯥꯝꯅ ꯆꯥꯅꯤꯡꯈ꯭ꯔꯦꯕꯣ ꯍꯣꯏ ꯏꯇꯥꯅ ꯆꯥꯅꯤꯡꯂꯕꯗꯤ ꯑꯩ ꯏꯃꯧꯗ ꯍꯥꯏꯔꯒ ꯊꯣꯡꯍꯟꯒꯦ ꯁꯥꯈꯤ ꯃꯃꯧ ꯑꯇꯣꯝꯕꯤꯕꯨ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ ꯍꯩ ꯃꯧ ꯑꯇꯣꯝꯕꯤ ꯇꯥꯕ꯭ꯔꯥ ꯏꯃꯨꯡꯗꯒꯤ ꯑꯃꯨꯇꯣꯝꯕꯤ ꯊꯣꯛꯂꯛꯇꯨꯅ ꯈꯨꯝꯂꯛꯏ ꯇꯥꯏꯌꯦ ꯏꯃꯥ ꯀꯔꯤ ꯇꯥꯛꯄꯤꯒꯗꯧꯕ ꯅꯃꯥ ꯃꯥꯔꯊꯥꯁꯦ ꯁꯤꯗ ꯆꯥꯛ ꯆꯥꯗꯧꯔꯤꯅꯤ ꯑꯇꯣꯝꯕꯗ ꯍꯥꯏꯔꯒꯅꯦ ꯑꯩꯈꯣꯏꯒꯤ ꯌꯦꯟꯁꯤꯡꯗꯨꯗꯒꯤ ꯑꯃ ꯐꯥꯔꯒ ꯊꯣꯡꯂꯣ ꯅꯃꯥꯁꯦ ꯌꯦꯟ ꯆꯥꯅꯤꯡꯂꯦ ꯍꯥꯏꯔꯤ ꯍꯣꯏ ꯏꯃꯥ ꯅꯃꯧ ꯊꯣꯡꯖꯒꯦ ꯑꯁꯤ ꯍꯥꯏꯔꯝ ꯑꯃꯨꯇꯣꯝꯕꯤ ꯆꯥꯛꯈꯨꯝ ꯆꯪꯂꯛꯂꯤ ꯃꯥꯔꯊꯥꯒ ꯁꯥꯈꯤꯒꯗꯤ ꯋꯥꯔꯤ ꯇꯧꯍꯧꯔꯤ ꯑꯃꯨꯇꯣꯝꯕꯤ ꯆꯥꯛ ꯑꯗꯨ ꯍꯥꯟꯅ ꯃꯩ ꯊꯥꯒꯠꯇꯨꯅ ꯆꯐꯨ ꯃꯍꯤꯗꯨ ꯍꯥꯞꯂꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯀꯨꯂꯩꯃ ꯍꯀꯥꯝ ꯋꯥ ꯆꯟꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯝꯃꯤ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯉꯥꯏꯔꯤꯕꯅꯤ ꯃꯁꯥꯒ ꯁꯦꯡꯕ ꯅꯠꯇ꯭ꯔꯤ ꯀꯨꯂꯩꯃꯅ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯗꯧꯔꯦ ꯏꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯆꯤꯡꯃꯤ ꯏꯃꯥ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯗꯅ ꯌꯦꯟ ꯊꯣꯡꯗꯣꯏꯅꯤ ꯏꯆꯦ ꯏꯃꯥꯗꯤ ꯌꯦꯟ ꯆꯥꯗꯕꯅꯤꯅ
ꯏꯃꯥꯒꯤ ꯀꯣꯕꯤ ꯀꯥꯡꯁꯣꯏ ꯑꯃꯒ ꯀꯨꯂꯩꯃ ꯌꯦꯟ ꯊꯣꯡꯗꯣꯏꯅꯦ ꯍꯥꯏꯕꯗꯨꯗ ꯑꯍꯥꯎꯕ ꯆꯥꯗꯧꯔꯦ ꯈꯟ ꯍꯔꯥꯎꯕ ꯐꯥꯎꯏ ꯑꯗꯨꯕꯨ ꯎꯊꯣꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯅꯪꯒꯤ ꯆꯥꯛꯁꯤ ꯌꯥꯝ ꯋꯥꯠꯂꯤꯅꯦ ꯍꯣꯏ ꯏꯆꯦ ꯈꯔ ꯋꯥꯠꯂꯤꯒꯦ ꯌꯦꯟꯒ ꯁꯦꯝꯗ꯭ꯔꯤ ꯐꯔꯦ ꯆꯥꯛꯁꯨ ꯂꯣꯏꯗꯧ ꯋꯥꯠꯂꯤꯕꯅꯤꯅ ꯑꯩ ꯉꯥꯏꯍꯥꯛꯇꯪꯒ ꯇꯨꯝꯂꯨꯈꯤꯒꯦ ꯍꯣꯔꯦꯟ ꯆꯥꯛ ꯂꯣꯏꯔꯒ ꯅꯪꯉꯩꯕ ꯍꯧꯗꯣꯔꯛꯑꯣ ꯑꯃꯨꯇꯣꯝꯕꯤ ꯁꯥꯎꯗꯤ ꯁꯥꯎꯅꯤꯡꯂꯕꯅꯤ ꯑꯗꯨꯕꯨ ꯊꯣꯛꯇ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯃꯤ ꯍꯣꯏ ꯏꯆꯦ ꯀꯨꯂꯩꯃ ꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛꯇꯗ ꯑꯃꯨꯇꯣꯝꯕꯤ ꯃꯆꯤꯟꯅ ꯁꯥꯎꯅ ꯍꯥꯏꯖꯩ ꯃꯁꯝ ꯑꯁꯤ ꯈꯨꯇꯥꯡ ꯊꯤꯜꯂꯒ ꯍꯥꯏꯔꯛꯎ ꯄꯦꯜꯂꯣꯍꯦ ꯃꯁꯤ ꯑꯁꯨꯛ ꯌꯥꯝ ꯁꯛꯇꯥ ꯅꯨꯡꯁꯤꯗꯕꯁꯤꯕꯨ ꯀꯩ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩꯉꯣꯟꯗ ꯀꯥ ꯍꯦꯟꯕ ꯋꯥ ꯍꯥꯏꯔꯛꯇꯕꯒꯤ ꯑꯩꯅ ꯇꯨꯃꯤꯟ ꯂꯩꯕꯅꯤ ꯍꯦꯟꯅ ꯍꯦꯟꯖꯤꯜꯂꯨ ꯑꯃꯨꯇꯣꯝꯕꯤ ꯏꯒꯨꯜ ꯈꯪꯍꯟꯗꯧꯅꯤ ꯀꯨꯏꯕ ꯅꯠꯇꯦ ꯁꯥꯈꯤ ꯇꯥꯅ ꯆꯪꯂꯛꯇꯨꯅ ꯃꯃꯧꯗ ꯍꯥꯏꯔꯛꯏ ꯃꯧ ꯑꯇꯣꯝꯕꯤ ꯅꯣꯏꯒꯤ ꯌꯦꯟꯗꯣ ꯍꯥꯠꯇ꯭ꯔꯤꯕ ꯑꯣꯏꯔꯕꯗꯤꯅꯦ ꯍꯥꯠꯂꯨꯔꯅꯨꯍꯩ ꯃꯔꯊꯥꯗꯣ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯇꯅ ꯍꯣꯕꯦ ꯍꯣꯕꯦ ꯆꯠꯈ꯭ꯔꯦ ꯃꯊꯪ ꯂꯥꯛꯄꯗ ꯑꯣꯏꯅ ꯆꯥꯔꯒꯦꯗꯅ ꯍꯥꯏꯔꯝꯃꯤ ꯌꯦꯟꯕꯨꯗꯤ ꯍꯥꯠꯇ꯭ꯔꯤꯌꯦ ꯏꯃꯥ ꯐꯔꯦ ꯐꯔꯦ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯑꯗꯣ ꯅꯪ ꯌꯦꯟꯁꯥꯡꯗꯨꯕꯨ ꯀꯔꯤ ꯊꯣꯡꯒꯦ ꯍꯥꯏꯔꯤꯅꯣ ꯀꯥꯡꯁꯣꯏ ꯊꯣꯡꯁꯤꯔ ꯇꯧꯕꯅꯤ ꯏꯃꯥ ꯏꯃꯥꯁꯤ ꯉꯁꯤꯗꯤ ꯃꯣꯔꯣꯛ ꯑꯁꯥꯕ ꯑꯣꯏꯅ ꯆꯥꯅꯤꯡꯉꯤꯅꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯌꯦꯟꯗꯦꯝꯁꯤ ꯏꯔꯣꯜꯂꯨꯔꯦ ꯏꯃꯥ ꯍꯣꯏ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯇꯧ ꯏꯟꯁꯥꯡꯗꯣ ꯏꯃꯥ ꯁꯦꯝꯕꯤꯔꯛꯂꯒꯦ ꯌꯥꯔꯅꯤ ꯏꯃꯥ ꯑꯩ ꯑꯗꯨꯝ ꯇꯧꯔꯒꯦ ꯏꯃꯥ ꯋꯥꯅꯕꯅꯤ ꯑꯃꯨꯇꯣꯝꯕꯤꯅ ꯌꯥꯗ꯭ꯔꯗꯨꯅ ꯁꯥꯈꯤ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯂꯛꯏ ꯁꯥꯈꯤ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ ꯏꯃꯧ ꯑꯇꯣꯝꯕꯤꯁꯦ ꯆꯍꯤ ꯈꯔ ꯂꯩꯁꯤꯟꯕꯒꯤ ꯋꯥꯅꯤ ꯃꯕꯨꯛ ꯃꯄꯥꯎ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ ꯃꯧ ꯑꯍꯜ ꯑꯁꯤꯒ ꯃꯕꯨꯛꯆꯤꯜ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯈꯦꯠꯅꯈ꯭ꯔꯦ ꯑꯩꯒꯤ ꯏꯃꯧ ꯑꯍꯜ ꯑꯁꯤꯁꯨ ꯏꯃꯧ ꯑꯇꯣꯝꯕꯤꯒꯨꯝ ꯒ꯭ꯌꯥꯟ ꯇꯥꯕꯤ ꯏꯃꯨꯡ ꯀꯣꯏꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯕꯗꯤ ꯁꯥꯈꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯦꯟꯒꯗꯧꯕꯅꯤ ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯗꯧꯕ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯣꯡꯂꯤꯕ ꯆꯥꯛ ꯑꯗꯨ ꯂꯣꯏꯔꯦ ꯅꯤꯡꯊꯤꯅ ꯊꯤꯔꯕ ꯃꯇꯨꯡ ꯏꯃꯨꯡꯒꯤ ꯃꯤ ꯈꯨꯗꯤꯡꯁꯨ ꯀꯧꯔꯨꯔꯦ ꯃꯁꯦꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯤ ꯍꯧꯗꯣꯛꯄ ꯂꯥꯛꯏ ꯃꯇꯩ ꯀꯩꯀꯥ ꯑꯣꯏꯕꯅꯤꯅ ꯆꯪꯕꯃꯛꯇꯤ ꯆꯪꯗꯦ ꯊꯣꯡꯖꯤꯜꯗꯨꯗ ꯂꯦꯞꯂꯒ ꯃꯁꯤꯕꯨ ꯀꯧꯏ ꯏꯆꯦ ꯇꯥꯕ꯭ꯔꯣ ꯏꯆꯦ ꯆꯥꯛ ꯂꯣꯏꯔꯦ ꯏꯆꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔ ꯃꯇꯨꯡ ꯀꯨꯂꯩꯃ ꯇꯥꯔꯥꯗꯨꯅ ꯈꯨꯝꯂꯛꯏ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯀꯧꯖꯕꯁꯨꯅꯦ ꯑꯩ ꯅꯥ ꯄꯪꯗꯦ ꯑꯃꯨꯛ ꯀꯧꯔꯤꯕꯗꯨꯅ ꯌꯥꯔꯦ ꯑꯃꯨꯇꯣꯝꯕꯤ ꯁꯨꯛꯇꯨꯅ ꯇꯨꯃꯤꯟ ꯁꯣꯜꯂꯤ ꯃꯁꯤ ꯑꯩꯒꯤ ꯃꯁꯤꯡꯗꯨ ꯂꯥꯛꯇꯅ ꯐꯃꯨꯡꯗꯒꯤ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯊꯔꯒ ꯅꯦꯠꯂꯤꯁꯦ ꯀꯨꯂꯩꯃ ꯃꯁꯝ ꯃꯅꯥꯏ ꯐꯥ ꯐꯥꯈꯩ ꯊꯣꯛꯂꯛꯇꯨꯅ ꯑꯗꯨꯗ ꯀꯩꯗꯧꯔꯤꯒꯦ ꯅꯪ ꯑꯩ ꯍꯧꯒꯠꯂꯦ ꯍꯥꯏꯔꯕꯗꯤ ꯀꯣꯛ ꯆꯠꯂꯝꯕ ꯌꯥꯗ꯭ꯔꯣ ꯁꯨꯝ ꯏꯆꯦꯒ ꯆꯠꯃꯤꯟꯅꯒꯦ ꯍꯥꯏꯅ ꯉꯥꯏꯔꯝꯕꯅꯤ ꯀꯨꯂꯩꯃ ꯃꯤꯠꯌꯦꯡ ꯐꯩꯅ ꯌꯦꯡꯂꯝꯂꯒ ꯇꯨꯃꯤꯟ ꯆꯥꯛꯈꯨꯝꯂꯣꯝꯗ ꯒꯝ ꯆꯠꯈꯤ ꯑꯃꯨꯇꯣꯝꯕꯤ ꯃꯥꯁꯨ ꯇꯞꯂꯤ ꯇꯞꯂꯤ ꯏꯟꯅꯔꯛꯏ ꯆꯥꯛꯈꯨꯝ ꯌꯧꯔꯦ ꯀꯨꯂꯩꯃ ꯌꯦꯟ ꯊꯣꯡꯅꯤ ꯍꯥꯏꯕꯗꯨꯗ ꯊꯣꯡꯅ ꯊꯣꯡꯂꯝꯂꯅꯤ ꯈꯟ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯆꯥꯛꯂꯨꯛ ꯃꯥꯡꯗꯨꯗ ꯐꯝꯊꯕꯅꯤ ꯑꯗꯨꯕꯨ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯔꯝꯃꯒ ꯁ꯭ꯋꯥꯏ ꯃꯥꯡꯈꯤ ꯑꯃꯨꯇꯣꯝꯕꯤꯅ ꯂꯦꯞꯂꯤꯕꯗꯣꯝꯗ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯂꯒ ꯁꯥꯎꯔꯞꯅ ꯀꯩꯅꯣ ꯏꯟꯁꯥꯡꯁꯤꯗꯤ ꯅꯠꯇꯦ ꯌꯦꯟ ꯊꯣꯡꯅꯤ ꯍꯥꯏꯔꯒ ꯌꯦꯟꯗꯦꯝ ꯏꯔꯣꯜꯂꯝꯃꯤꯁꯤ ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯋꯥꯍꯩꯗꯨꯗ ꯆꯥꯛ ꯆꯥꯔꯝꯕꯁꯤꯡꯗꯨ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯀꯨꯂꯩꯃꯗ ꯌꯦꯡꯂꯛꯏ ꯁꯥꯈꯤ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯃꯥꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ ꯉꯁꯥꯏꯗꯣ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃ ꯂꯥꯛꯄꯅꯤ ꯆꯥꯛ ꯆꯥꯒꯅꯤ ꯇꯧꯔꯝꯕ ꯑꯗ ꯃꯥꯗꯣ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯀꯧꯔꯝꯃꯦꯗꯅ ꯍꯣꯕꯦ ꯍꯣꯕꯦ ꯆꯠꯈ꯭ꯔꯕ ꯑꯗ ꯌꯦꯟ ꯊꯣꯡꯅꯤ ꯇꯧꯔꯝꯕꯗꯣ ꯇꯣꯛꯂꯒ ꯌꯦꯟꯗꯦꯝ ꯑꯣꯏꯅ ꯏꯔꯣꯜꯂꯕ ꯀꯨꯂꯩꯃ ꯀꯞꯉꯥꯡ ꯇꯧꯅ ꯌꯥꯔꯣꯏ ꯌꯥꯔꯣꯏ ꯌꯦꯟ ꯊꯣꯡꯅꯤ ꯍꯥꯏꯔꯒ ꯌꯦꯟꯗꯦꯝ ꯏꯔꯣꯟꯕ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ ꯑꯩꯗꯤ ꯌꯦꯟ ꯆꯥꯒꯅꯤ ꯍꯥꯏꯔꯤꯕꯁꯤ ꯍꯦ ꯑꯔꯤꯗꯤ ꯅꯪꯅ ꯅꯠꯇ꯭ꯔꯥ ꯉꯁꯥꯏ ꯌꯦꯟ ꯊꯣꯡꯅꯤ ꯍꯥꯏꯍꯧꯕꯗꯣ ꯌꯦꯟ ꯊꯣꯡꯅꯤ ꯍꯥꯏꯍꯧꯕꯗꯣ ꯅꯪꯅ ꯅꯠꯇ꯭ꯔꯥꯕ ꯊꯣꯡꯕ ꯌꯦꯟ ꯄꯜꯂꯛꯄꯗ ꯃꯥꯗꯤ ꯑꯃꯨꯇꯣꯝꯕꯤꯅ ꯃꯥꯕꯨ ꯌꯦꯟ ꯄꯤꯖꯔꯒ ꯐꯥꯔꯒ ꯆꯦꯟꯕ ꯅꯨꯃꯤꯠꯇꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯊꯤꯛ ꯊꯤꯛ ꯍꯦꯛꯇ ꯅꯣꯛꯊꯣꯔꯛꯏ ꯀꯨꯂꯩꯃ ꯊꯣꯡꯕꯅ ꯅꯣꯡꯂꯛꯄꯗꯨꯗ ꯁꯥꯎꯅ ꯊꯣꯡꯕꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯦ ꯑꯄꯪꯕ ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯤ ꯎꯁꯤꯠꯇꯕꯩ ꯃꯑꯣꯡꯗ ꯑꯩꯅ ꯉꯥꯡꯕꯗ ꯅꯣꯛꯂꯤꯗꯤ ꯌꯥꯝ ꯎꯁꯤꯠꯇꯕ꯭ꯔꯥ ꯍꯥꯏꯕꯨꯅꯦ ꯅꯃꯥꯏꯗꯨꯗ ꯌꯦꯟꯗꯦꯝ ꯏꯔꯣꯟꯕꯁꯤꯅ ꯊꯣꯝꯖꯤꯜꯂꯛꯎ ꯍꯥꯏꯕ꯭ꯔꯣ ꯏꯕꯣꯆꯧꯅ ꯑꯃꯨꯛ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯍꯥꯏꯔꯛꯏ ꯊꯣꯝꯕ ꯅꯪꯒꯤꯗꯣ ꯅꯇꯩꯃꯗ ꯀꯔꯦꯝꯅꯕ ꯌꯥꯝ ꯃꯥꯜꯂꯤ ꯎꯁꯤꯠꯇꯕ ꯃꯥꯜꯂꯤ ꯑꯃꯨꯇꯣꯝꯕꯤ ꯃꯥꯒꯤ ꯅꯨꯄꯥ ꯁꯣꯛꯂꯛꯄꯗꯨꯗ ꯃꯥꯒꯤ ꯃꯁꯤꯡꯗꯨ ꯀꯥꯡꯂꯛꯇꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯩꯉꯣꯟꯗ ꯅꯣꯏꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯕꯅ ꯍꯥꯏꯕꯅꯤ ꯑꯩꯒꯤ ꯅꯨꯄꯥꯗ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯏꯄꯪ ꯄꯪꯖꯕꯁꯤꯗꯗꯤ ꯅꯣꯏꯅ ꯑꯣꯟꯈꯠꯂꯒ ꯋꯥ ꯉꯥꯡꯕ ꯌꯥꯏ ꯍꯥꯟꯅ ꯑꯣꯏꯈ꯭ꯔꯁꯨ ꯍꯧꯖꯤꯛꯇꯤ ꯑꯃꯨꯇꯣꯝꯕꯤ ꯑꯩ ꯂꯩ ꯃꯥꯒꯤꯗꯃꯛ ꯏꯇꯩꯕꯨꯡꯉꯣ ꯃꯣꯔꯥꯗ ꯐꯝꯕ ꯉꯁꯤꯗꯤ ꯅꯅꯥꯎ ꯅꯨꯄꯤ ꯑꯩ ꯕꯦꯕꯥꯔ ꯈꯔ ꯀꯥꯏꯖꯕ ꯇꯥꯔꯦ ꯋꯥꯔꯧꯕꯤꯅꯨꯀꯣ ꯇꯧꯔꯤꯁꯤ ꯀꯌꯥꯗꯨ ꯁꯤꯠꯇ꯭ꯔꯤꯅꯣ ꯁꯥꯈꯤ ꯋꯥ ꯉꯥꯡꯗꯤ ꯇꯨꯃꯤꯟ ꯂꯩ ꯃꯍꯥꯛ ꯃꯇꯧꯁꯤꯡ ꯑꯗꯨ ꯁꯨꯝ ꯌꯦꯡꯂꯤ ꯀꯨꯂꯩꯃ ꯁꯥꯎꯅ ꯍꯦ ꯇꯧꯉꯝꯕꯤ ꯅꯨꯄꯥ ꯐꯥꯕꯤ ꯑꯉꯥꯡ ꯐꯥꯔꯒ ꯅꯝꯗꯅ ꯂꯩꯁꯤꯟꯕꯤ ꯅꯪꯅ ꯑꯩꯒꯤ ꯋꯥꯗꯣ ꯑꯗꯨꯝꯅ ꯍꯥꯏꯕꯤ ꯌꯥꯕ ꯅꯪ ꯅꯥꯈꯦꯠꯇꯣ ꯁꯤꯠꯂꯣ ꯍꯥꯏꯕ꯭ꯔꯥ ꯇꯧꯉꯝꯕꯤ ꯅꯪ ꯑꯃꯨꯇꯣꯝꯕꯤ ꯁꯥꯎꯅ ꯍꯦꯛꯇ ꯈꯨꯝꯃꯤ ꯅꯊꯧꯔꯣ ꯀꯨꯁꯤꯅꯤ ꯀꯨꯁꯤ ꯅꯪꯗꯧꯅ ꯏꯇꯩꯗ ꯄꯣꯠꯁꯦꯝ ꯇꯧꯁꯤꯜꯂꯒ ꯅꯪꯅ ꯏꯇꯩꯕꯨ ꯅꯪꯒꯤ ꯃꯈꯥꯗ ꯊꯝꯕꯗꯣ ꯑꯗꯨꯃꯥꯏꯅꯗꯤ ꯑꯩ ꯇꯧꯖꯗꯦ ꯑꯩꯈꯣꯏꯗꯤ ꯏꯄꯨꯔꯣꯏꯕ ꯏꯅꯦꯝꯕꯨ ꯏꯁꯣꯔꯃꯛꯅꯤ ꯈꯟꯖꯩꯌꯦ ꯅꯪꯗꯧꯅ ꯅꯅꯦꯝꯕꯣꯛ ꯅꯄꯨꯔꯣꯏꯕꯕꯨ ꯂꯨꯈꯥꯛꯅꯤ ꯅꯪꯒꯤ ꯈꯣꯡꯌꯥꯒꯤ ꯐꯨꯜꯅꯤ ꯍꯥꯏꯅ ꯈꯟꯕꯗꯣ ꯑꯩꯈꯣꯏꯗꯤ ꯈꯟꯖꯗꯦ ꯏꯕꯣꯆꯧ ꯀꯩꯅꯣ ꯍꯥꯏꯔꯤꯁꯦ ꯀꯨꯂꯩꯃ ꯇꯍꯥꯅ
ꯃꯣꯏ ꯇꯥꯁꯣ ꯃꯁꯤꯒꯤ ꯅꯨꯄꯥ ꯐꯥꯕꯤꯁꯤꯅ ꯍꯥꯏꯕ ꯋꯥꯕꯨ ꯊꯥꯖꯕꯤꯔꯨꯅꯨ ꯃꯥꯗꯤ ꯆꯤꯟꯊꯤꯕꯤꯅꯤ ꯃꯁꯦ ꯑꯃꯨꯇꯣꯝꯕꯤ ꯃꯥꯁꯨ ꯉꯁꯤꯗꯤ ꯅꯣꯡꯃ ꯀꯨꯂꯩꯃꯒꯤ ꯃꯃꯥꯒ ꯂꯣꯟꯅ ꯁꯥꯟꯅꯈꯤꯕ ꯃꯥꯅ ꯇꯥꯍꯧ ꯋꯥꯔꯤꯁꯤꯡꯗꯨ ꯂꯣꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯇꯩꯕꯨꯡꯉꯣ ꯅꯣꯡꯃ ꯑꯩꯅ ꯏꯆꯦꯒꯤ ꯀꯥꯗ ꯏꯆꯦꯒꯤ ꯏꯃꯥꯗꯨꯒ ꯂꯣꯟꯅ ꯁꯥꯟꯅꯕꯗ ꯇꯥꯍꯧꯕꯅꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯏꯇꯩꯕꯨ ꯏꯆꯦꯅ ꯃꯥꯅ ꯍꯥꯏꯕꯗ ꯌꯥꯅꯕ ꯍꯥꯏꯗꯅ ꯃꯥꯒꯤ ꯃꯈꯥꯗ ꯂꯩꯅꯕ ꯄꯣꯠꯁꯦꯝ ꯇꯧꯗꯨꯅ ꯂꯥꯛꯂꯦ ꯍꯥꯏꯕꯁꯦ ꯑꯩ ꯋꯥꯔꯤꯗꯨꯗꯒꯤ ꯈꯪꯕ ꯉꯝꯕꯅꯤ ꯏꯇꯩꯅ ꯑꯅꯝ ꯑꯍꯥ ꯆꯨꯔꯤꯕ ꯏꯆꯦꯒꯤ ꯃꯊꯛꯇ ꯋꯥ ꯉꯥꯡꯕ ꯉꯝꯗ꯭ꯔꯤꯕ ꯄꯨꯝꯅꯃꯛ ꯏꯆꯦꯅ ꯄꯣꯠꯁꯦꯝ ꯇꯧꯁꯤꯟꯕꯒꯤꯅꯤ ꯈꯪꯍꯧꯗꯦ ꯀꯨꯂꯩꯃꯅ ꯑꯃꯨꯇꯣꯝꯕꯤꯒꯤ ꯃꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕ ꯆꯤꯟꯊꯤꯕꯤ ꯇꯧꯉꯝꯕꯤ ꯅꯨꯄꯥ ꯐꯥꯕꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕ ꯁꯥꯈꯤ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯨꯂꯩꯃꯒꯤ ꯈꯖꯥꯏꯗ ꯁꯥꯐꯨ ꯀꯟꯅ ꯊꯥꯖꯤꯟꯈꯤ ꯀꯨꯏꯔꯕꯅꯤ ꯑꯩꯅ ꯆꯤꯡꯅꯔꯛꯄ ꯅꯪꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯇꯧꯗꯅ ꯀꯅꯥꯅ ꯇꯧꯒꯅꯤ ꯍꯥ ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯁꯨꯝꯅ ꯇꯧꯔꯝꯕ ꯅꯠꯇꯦ ꯅꯪ ꯍꯦꯛ ꯂꯧꯔꯨꯕꯗꯒꯤ ꯑꯩꯒꯤ ꯏꯆꯥꯁꯦ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯕꯅꯦ ꯀꯨꯂꯩꯃ ꯁꯥꯎꯅ ꯁꯥꯈꯤꯕꯨ ꯏꯟꯊꯨꯔꯒ ꯍꯦ ꯍꯅꯨꯕꯤ ꯅꯪꯅ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯕ ꯌꯥꯕ꯭ꯔꯥ ꯅꯪ ꯅꯁꯝ ꯈꯔ ꯍꯧꯔꯤꯕꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯐꯣꯏꯗꯠꯀꯦꯕ ꯅꯪ ꯀꯨꯂꯩꯃꯅ ꯁꯥꯈꯤꯒꯤ ꯁꯝꯂꯥꯡꯗꯨ ꯐꯣꯏꯒꯦ ꯍꯥꯏꯅ ꯍꯦꯛ ꯇꯧꯕꯒ ꯏꯕꯣꯆꯧ ꯁꯥꯎꯅ ꯀꯨꯂꯩꯃꯒꯤ ꯃꯁꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯐ꯭ꯔꯦ ꯐ꯭ꯔꯦ ꯍꯥꯏꯗꯠꯂꯒ ꯃꯍꯥ ꯍꯤꯡꯆꯥ ꯅꯪ ꯉꯁꯤꯗꯤ ꯑꯩ ꯈꯨꯠꯇ ꯁꯤꯕ ꯇꯥꯏ ꯑꯃꯨꯇꯣꯝꯕꯤ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯅꯦꯝꯕꯨ ꯆꯤꯡꯈꯠꯄꯤ ꯊꯣꯝꯕ ꯃꯌꯥꯝꯕꯅ ꯃꯇꯩ ꯐꯨꯈꯤꯕꯗꯨꯗ ꯍꯔꯥꯎꯅ ꯈꯨꯄꯥꯛꯀ ꯈꯨꯗꯨꯅ ꯍꯥꯏ ꯐꯨꯔꯣ ꯐꯨꯔꯣ ꯇꯥꯆꯧ ꯃꯗꯨꯒꯤ ꯅꯨꯄꯤ ꯃꯤ ꯐꯠꯇꯗꯣ ꯈꯔ ꯌꯥꯝ ꯐꯨꯗꯠꯂꯨ ꯃꯥꯅꯩꯁꯦ ꯑꯗꯨꯝ ꯆꯥꯛꯀ ꯄꯤꯖꯗꯕꯅꯤ ꯏꯃꯥꯒꯁꯦ ꯅꯍꯥꯟꯋꯥꯏ ꯇꯥꯆꯧ ꯂꯩꯇ꯭ꯔꯤꯉꯩꯗꯒ ꯌꯥꯝ ꯊꯤ ꯇꯧꯕꯅꯤ ꯐꯨꯖꯤꯜꯂꯨ ꯇꯥꯆꯧ ꯏꯕꯣꯆꯧ ꯀꯨꯂꯩꯃꯒꯤ ꯂꯨꯁꯝꯗꯨ ꯄꯥꯏꯗꯨꯅ ꯃꯃꯥꯏꯗꯨꯗ ꯁꯦꯠ ꯁꯦꯠ ꯊꯥꯖꯤꯜꯂꯒ ꯐꯠꯇꯕ ꯅꯨꯄꯤ ꯈꯪꯕ꯭ꯔꯥ ꯅꯪ ꯀꯨꯂꯩꯃ ꯃꯈꯨꯠꯇꯨꯅ ꯃꯃꯥꯏ ꯈꯜꯂꯒ ꯃꯣꯏ ꯇꯥꯆꯧ ꯑꯩ ꯅꯥꯕꯅ ꯂꯣꯏꯔꯦ ꯃꯥꯏꯒꯁꯦ ꯀꯦꯕ ꯌꯥꯔꯣꯏ ꯂꯣꯏ ꯀꯥꯏꯔꯦꯕ ꯁꯤ ꯐꯨꯔꯤꯕꯁꯦ ꯑꯃꯨꯛꯇ ꯂꯦꯞꯄꯤꯌꯣ ꯑꯩ ꯅꯥꯕꯅ ꯁꯤꯔꯦꯃꯦ ꯏꯕꯣꯆꯧ ꯀꯨꯂꯩꯃ ꯐꯨꯔꯝꯕꯗꯨ ꯂꯦꯞꯂꯒ ꯄꯥꯏꯔꯝꯕ ꯃꯁꯝꯗꯨ ꯈꯪꯊꯥ ꯊꯥꯗꯣꯛꯂꯒ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯅꯪ ꯉꯁꯤꯗꯒꯤ ꯌꯨꯝꯁꯤ ꯂꯩꯕ ꯌꯥꯔꯣꯏ ꯅꯪꯒ ꯐꯠꯇ ꯃꯥꯟꯅꯕ ꯅꯣꯏꯒꯤ ꯅꯃꯥꯗꯣ ꯃꯥꯒꯤ ꯅꯃꯥꯗꯣ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯪ ꯂꯩꯔꯨꯒꯗꯧꯕꯅꯤ ꯃꯣꯏ ꯇꯥꯆꯧ ꯑꯗꯨꯝꯅ ꯍꯥꯏꯒꯗꯣ ꯑꯩ ꯂꯥꯜꯂꯦꯕ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯦ ꯑꯩ ꯃꯇꯨꯡ ꯇꯧꯖꯔꯔꯣꯏ ꯑꯩ ꯉꯥꯏꯍꯥꯛꯀꯤ ꯋꯥꯈꯜꯅ ꯑꯐꯕꯇ ꯈꯟꯊꯍꯧꯗ꯭ꯔꯦ ꯂꯥꯜꯂꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯣ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯑꯩꯁꯤ ꯉꯥꯎꯔꯒ ꯂꯝꯕꯤ ꯁꯣꯔꯣꯛꯇꯨ ꯐꯥꯎ ꯆꯠꯂꯝꯕ ꯌꯥꯔꯤꯅꯤ ꯀꯨꯂꯩꯃ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯣꯡ ꯄꯥꯏꯔꯒ ꯃꯣꯏ ꯇꯥꯆꯧ ꯑꯩ ꯂꯥꯟꯖꯔꯦ ꯑꯩ ꯃꯇꯨꯡ ꯇꯧꯖꯔꯔꯣꯏꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯣ ꯑꯩ ꯂꯥꯟꯖꯔꯦ ꯃꯄꯨꯔꯣꯏꯕꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇ꯭ꯔꯕꯗꯨꯗ ꯃꯅꯦꯝꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯒ ꯏꯃꯥ ꯊꯕꯛ ꯂꯥꯜꯂꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯣ ꯑꯩ ꯃꯇꯨꯡ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯇꯧꯖꯔꯔꯣꯏꯒꯤ ꯏꯃꯥ ꯑꯩ ꯂꯥꯟꯖꯔꯦ ꯑꯃꯨꯇꯣꯝꯕꯤꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯏꯅꯥꯎ ꯏꯆꯦ ꯅꯪꯅ ꯏꯃꯥꯒ ꯅꯇꯩꯒꯁꯦ ꯁꯥꯎꯗꯅꯕ ꯑꯃꯨꯛꯇ ꯊꯦꯝꯃꯨ ꯑꯩ ꯂꯥꯜꯂꯦ ꯏꯆꯦ ꯁꯥꯈꯤ ꯃꯃꯧꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯐꯔꯦꯁꯦ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯃꯇꯨꯡꯗꯗꯤ ꯑꯁꯤꯒꯨꯝꯕ ꯃꯤ ꯁꯤꯕ ꯌꯥꯕ ꯊꯕꯛꯁꯦ ꯇꯧꯒꯅꯨꯀꯣ ꯅꯪꯅ ꯇꯧꯔꯝꯃꯤꯁꯦ ꯌꯥꯝ ꯐꯠꯇꯕ ꯊꯕꯛꯅꯤ ꯅꯄꯨꯔꯣꯏꯕꯁꯦ ꯉꯥꯎꯅ ꯐꯩꯅ ꯆꯠꯂꯝꯕꯕꯨ ꯌꯥꯔꯤꯕꯅꯤꯅꯦ ꯌꯦꯡꯉꯣ ꯑꯋꯥꯡꯒꯤ ꯅꯅꯦ ꯄꯤꯁꯛꯀꯤ ꯅꯨꯄꯥꯗꯣ ꯅꯨꯄꯤ ꯌꯥꯝꯅ ꯂꯣꯟꯕꯗꯒꯤ ꯅꯨꯄꯤꯁꯤꯡꯗꯨꯅ ꯑꯃꯅꯃꯨꯛ ꯁꯦꯝꯖꯟ ꯑꯃꯅꯃꯨꯛ ꯁꯦꯝꯖꯟ ꯀꯣꯟꯅ ꯊꯪꯗꯗꯤ ꯁꯦꯝꯖꯤꯟꯈ꯭ꯔꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯂꯩꯅꯥ ꯑꯣꯜꯂꯛꯇꯅ ꯀꯨꯏꯅ ꯍꯤꯡꯂꯝꯗ ꯊꯋꯥꯏ ꯊꯥꯈ꯭ꯔꯤꯕꯅꯤ ꯀꯨꯂꯩꯃ ꯍꯧꯖꯤꯛꯇꯗ ꯈꯟꯖꯤꯜꯂꯨꯕꯗ ꯃꯥꯅ ꯇꯧꯈ꯭ꯔꯤꯕꯁꯤꯡꯗꯨ ꯄꯪꯀꯤꯗ ꯀꯤꯕ ꯐꯥꯎꯔꯛꯂꯝꯃꯤ ꯃꯥꯒꯤ ꯉꯥꯏꯍꯥꯛꯀꯤ ꯑꯄꯥꯝꯕꯗ ꯃꯥꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯈ꯭ꯔꯕꯗꯤ ꯃꯥꯅ ꯀꯔꯝ ꯇꯧꯍꯧꯕ ꯑꯁꯤ ꯍꯥꯏꯅ ꯃꯍꯥꯛ ꯈꯜꯂꯛꯏ ꯈꯜꯂꯨꯔꯒ ꯄꯪꯀꯞꯇꯁꯨ ꯀꯞꯂꯛꯂꯤ ꯑꯃꯨꯇꯣꯝꯕꯤ ꯃꯉꯣꯟꯗꯁꯨ ꯀꯨꯂꯩꯃꯅ ꯀꯞꯇꯨꯅ ꯍꯥꯏ ꯏꯅꯥꯎ ꯅꯪꯒꯤ ꯅꯄꯥꯟꯗꯒꯤ ꯏꯆꯦ ꯉꯁꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯅꯪꯅ ꯑꯩꯒꯤ ꯑꯔꯣꯟꯕꯁꯦ ꯈꯪꯂꯝꯗ꯭ꯔꯕꯗꯤ ꯏꯆꯦ ꯐꯠꯇ꯭ꯔꯕ ꯂꯝꯕꯤꯗꯨꯗ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯆꯠꯂꯝꯒꯅꯤ ꯑꯃꯨꯇꯣꯝꯕꯤ ꯃꯁꯤꯕꯨ ꯊꯦꯝꯖꯤꯜꯂꯤ ꯏꯆꯦ ꯀꯞꯄꯗꯨ ꯇꯣꯛꯂꯣ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯐꯕ ꯊꯕꯛ ꯉꯥꯛꯇ ꯇꯧꯔꯒ ꯂꯣꯏꯔꯦ ꯏꯆꯦ ꯀꯞꯄꯗꯨ ꯇꯣꯛꯂꯣꯕ ꯅꯨꯃꯤꯠꯁꯤꯃꯛꯇꯗ ꯑꯃꯥꯏꯕ ꯑꯃ ꯀꯧꯗꯨꯅ ꯏꯕꯣꯆꯧꯗ ꯄꯣꯠꯁꯦꯝ ꯇꯧꯈꯤꯕꯗꯨ ꯂꯧꯊꯣꯛꯂꯝꯃꯤ ꯀꯨꯂꯩꯃ ꯐꯠꯇꯦ ꯈꯪꯂꯕ ꯊꯕꯛ ꯑꯗꯨ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯇꯧꯈꯤꯗ꯭ꯔꯦ ꯌꯨꯝ ꯑꯗꯨꯗ ꯃꯥꯅ ꯍꯥꯟꯅ ꯆꯠꯂꯝꯕ ꯁꯥꯖꯠ ꯂꯤꯆꯠ ꯑꯗꯨꯁꯨ ꯍꯣꯡꯈ꯭ꯔꯦ ꯒ꯭ꯌꯥꯟ ꯇꯥꯅ ꯃꯅꯦꯝ ꯑꯃꯗꯤ ꯃꯈꯥ ꯇꯥꯕ ꯃꯅꯥꯎꯁꯤꯡꯕꯨ ꯆꯦꯛꯁꯤꯟ ꯌꯦꯡꯁꯤꯟꯗꯨꯅ ꯌꯨꯝ ꯀꯣꯏꯕꯤ ꯃꯧ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯊꯣꯝꯕ ꯃꯥꯁꯨ ꯏꯕꯣꯆꯧꯒ ꯂꯣꯏꯅꯗꯨꯅ ꯊꯕꯛ ꯁꯨꯕ ꯆꯠꯄꯗꯒꯤ ꯃꯤ ꯃꯌꯥꯝ ꯄꯨꯟꯕ ꯈꯣꯠꯄ ꯇꯧꯔꯛꯄꯗꯒꯤ ꯍꯥꯟꯅ ꯄꯪꯂꯝꯕꯗꯨ ꯐꯈꯤꯗꯨꯅ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯀꯟꯅ ꯇꯥꯟꯈꯤꯔꯝꯃꯤ